ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯌꯨꯅꯤꯁꯟ ꯂꯥꯏꯈꯨꯔꯥꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯂꯧꯕꯨꯛꯇ ꯃꯈꯣꯏ ꯅꯨꯄꯤ ꯈꯔ ꯂꯧ ꯁꯨꯔꯤ, ꯑꯌꯥꯝꯕꯅ ꯃꯧ ꯉꯥꯛꯇꯅꯤ꯫ ꯃꯈꯣꯏꯒꯤ ꯃꯔꯛꯇ ꯂꯩꯁꯥꯕꯤ ꯑꯃꯈꯛ ꯌꯥꯎꯔꯤ꯫ ꯃꯍꯥꯛꯀꯤ ꯃꯃꯤꯡ ꯊꯝꯕꯥꯜ ꯀꯧꯏ, ꯃꯔꯥꯏꯕꯛ ꯊꯤꯖꯔꯕꯤꯅꯤ ꯊꯝꯕꯥꯜ꯫ ꯃꯧꯄꯥ ꯅꯨꯄꯥ ꯑꯃꯒ ꯃꯈꯣꯏ ꯑꯅꯤꯗ ꯂꯩ꯫ ꯌꯥꯝꯅ ꯉꯟꯅ ꯃꯃꯥ ꯃꯄꯥ ꯑꯅꯤꯃꯛ ꯀꯥꯏꯅꯈꯤ꯫ ꯍꯤꯡꯅꯕ ꯍꯣꯠꯅꯕꯗ ꯅꯨꯄꯤ ꯃꯍꯥꯛꯅ ꯃꯄꯥꯜ ꯊꯣꯛꯇꯨꯅ ꯑꯁꯨꯝꯅ ꯑꯐꯪ ꯑꯐꯪꯕ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯗꯨꯅ ꯁꯦꯜ ꯇꯥꯜꯂꯤ꯫ ꯃꯧꯄꯥ ꯅꯨꯄꯥꯕꯨ ꯃꯕꯨꯛ ꯊꯜꯍꯟꯅꯕ ꯍꯣꯠꯅꯩ꯫ ꯃꯁꯥꯗ ꯑꯋꯥꯕ ꯍꯥꯏꯕꯗꯨ ꯃꯆꯦꯠ ꯑꯃꯠꯇ ꯂꯩꯇꯦ꯫ ꯋꯥꯔꯕꯁꯨ ꯃꯧꯄꯥ ꯅꯨꯄꯥꯒꯤꯗꯃꯛꯇ ꯈꯟꯗꯨꯅ ꯃꯍꯥꯛ ꯈꯥꯡꯉꯤ꯫ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯊꯣꯡꯅꯤꯡꯉꯥꯏ ꯁꯦꯡ ꯂꯩꯇ꯭ꯔꯕ ꯀꯥꯟꯗ ꯃꯍꯥꯛ ꯉꯥꯎꯆꯠꯅꯩ꯫ ꯃꯥꯕꯨꯅ ꯆꯥꯗ꯭ꯔꯒ ꯃꯧꯄꯥ ꯅꯨꯄꯥꯕꯨ ꯃꯕꯨꯛ ꯊꯟꯅ ꯄꯤꯖꯈꯤꯕꯁꯨ ꯀꯣꯡꯒꯥꯏ ꯑꯃꯅꯤ꯫ ꯅꯨꯄꯤ ꯑꯃꯅ ꯍꯥꯏꯔꯛꯏ, ꯍꯟꯗꯛꯀꯤꯁꯤꯗꯤ ꯂꯧ ꯀꯨꯝꯂꯤꯕꯁꯤꯅ ꯑꯔꯣꯏꯕ ꯑꯣꯏꯔꯦꯅꯦ꯫ ꯉꯁꯤꯁꯤꯅ ꯊꯝꯕꯥꯜ, ꯍꯌꯦꯡꯗꯒꯤꯗꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯎꯅꯔꯔꯣꯏꯗꯣ꯫ ꯊꯝꯕꯥꯜꯅ ꯇꯞꯅ ꯈꯨꯝꯃꯤ, ꯏꯃꯥꯕꯣꯛ, ꯍꯌꯦꯡ ꯑꯃꯨꯛ ꯂꯧ ꯈꯥꯎꯅꯕ ꯃꯇꯝꯗꯣ ꯄꯨꯟꯁꯤꯀꯣ꯫ ꯏꯃꯥꯕꯣꯛ ꯈꯣꯏꯒꯤ ꯃꯇꯨꯡ ꯏꯟꯗꯣꯏꯅꯦ ꯑꯩ꯫ ꯄꯨꯟꯗꯣꯏꯅꯤ ꯍꯥꯏꯔꯛꯀꯅꯤꯗ ꯑꯩꯈꯣꯏꯁꯨ꯫ ꯑꯃꯅ, ꯅꯪꯕꯨ ꯋꯥꯕꯒ ꯑꯝꯇ ꯈꯪꯗ꯭ꯔꯕ꯭ꯔꯣ? ꯁꯨꯕꯗꯅꯤ ꯅꯪꯅ ꯂꯥꯏꯅꯤꯡ ꯑꯣꯏꯔꯤꯕ꯫ ꯂꯩꯁꯥꯕꯤ ꯄꯨꯟꯁꯤꯗꯣ ꯊꯕꯛ ꯁꯨꯔꯤꯉꯩꯗ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯗꯣ ꯈꯪꯍꯧꯗ ꯂꯣꯏꯖꯈꯤꯁꯅꯤꯀꯣ꯫ ꯍꯥꯏꯒꯨꯝꯂꯗꯅ ꯊꯝꯕꯥꯜ, ꯅꯪꯕꯨ ꯍꯧꯖꯤꯛ ꯀꯅꯥ ꯈꯪꯅꯔꯤꯕ? ꯏꯀꯥꯏꯒꯅꯨ, ꯑꯩꯈꯣꯏꯗ ꯁꯦꯡꯅ ꯍꯥꯏꯌꯨ꯫ ꯏꯃꯥꯕꯣꯛ, ꯑꯩ ꯑꯗꯨꯒꯨꯝꯕ ꯂꯩꯖꯗꯦ꯫ ꯀꯔꯤꯒꯤ? ꯍꯧꯖꯤꯛꯄꯨ ꯀꯔꯤꯒꯤ ꯂꯩꯇ꯭ꯔꯤꯕꯅꯣ? ꯑꯗꯨꯒꯨꯝꯕ ꯋꯥꯈꯜ ꯑꯩꯗꯤ ꯈꯟꯖꯗꯦ꯫ ꯊꯝꯕꯥꯜ, ꯊꯕꯛꯁꯨ ꯁꯨꯒꯗꯕꯅꯤ, ꯑꯗꯨꯒꯅꯦ ꯄꯨꯟꯁꯤꯒꯤ ꯈꯣꯡꯂꯣꯏ ꯑꯣꯏꯃꯤꯟꯅꯒꯗꯕ ꯃꯍꯥꯛꯁꯨ ꯃꯇꯥꯡ ꯃꯇꯝ ꯆꯥꯅ ꯈꯜꯍꯧꯒꯗꯕꯅꯤꯀꯣ꯫ ꯃꯧ ꯅꯍꯥ ꯑꯃꯅ, ꯑꯩꯈꯣꯏ ꯊꯝꯕꯥꯜꯁꯦ ꯅꯨꯄꯥ ꯅꯍꯥ ꯀꯣꯏꯕꯒꯤ ꯋꯥꯈꯜꯒ ꯏꯔꯩ ꯂꯩꯇ꯭ꯔꯕ ꯃꯥꯜꯂꯤꯗ꯫ ꯍꯥꯏꯔꯒ ꯅꯣꯛꯏ ꯊꯝꯕꯥꯜ ꯇꯨꯃꯤꯟꯅ ꯑꯣꯏꯅ ꯂꯩ꯫ ꯑꯃꯅ, ꯅꯣꯏꯁꯤꯗꯤꯍꯦ, ꯊꯝꯕꯥꯜꯁꯤ ꯏꯀꯥꯏꯔꯝꯂꯅꯤ, ꯄꯪꯉꯥꯡ ꯉꯥꯡꯁꯤꯟꯕꯤꯔꯨꯅꯣ꯫ ꯁꯤ ꯍꯥꯏꯕꯕꯨ ꯀꯩꯗꯧꯋꯦꯒꯦ? ꯍꯌꯦꯡ ꯃꯥ ꯂꯨꯍꯣꯡꯕ ꯀꯥꯟꯗꯗꯤ ꯑꯩꯅ ꯃꯥꯒꯤꯗꯃꯛꯇ ꯑꯆꯧꯕ ꯎꯄꯨ ꯑꯃ ꯄꯥꯡꯗꯧꯔꯤꯕꯅꯤ꯫ ꯏꯁ, ꯆꯥꯛꯈꯨꯝꯗꯨꯅ ꯃꯩ ꯃꯨꯠꯂꯤ ꯇꯧꯔꯒ ꯂꯩꯔꯤ, ꯑꯗꯨꯒ ꯎꯄꯨ ꯄꯥꯡꯗꯧꯔꯤꯕ? ꯄꯥꯡꯗ ꯌꯥꯔꯤꯕ꯭ꯔꯗꯣ? ꯄꯤꯁꯛ ꯄꯤꯛꯂꯤꯉꯩꯗꯒꯤ ꯃꯥꯅ ꯑꯩꯈꯣꯏꯒꯤ ꯃꯇꯨꯡꯗ ꯀꯣꯏ ꯏꯟꯅꯗꯨꯅ ꯊꯕꯛ ꯁꯨꯔꯩꯕ꯫ ꯑꯩꯈꯣꯏꯅ ꯆꯤꯡꯗ ꯁꯤꯡ ꯆꯟꯕ ꯆꯠꯂꯦ ꯂꯥꯛꯀꯅꯤ, ꯂꯧꯕꯨꯛꯇ ꯊꯔꯣꯏ ꯈꯨꯟꯕ ꯆꯠꯂꯦ ꯍꯦꯛꯇ ꯏꯟꯅꯔꯛꯏ꯫ ꯍꯧꯖꯤꯛ ꯐꯥꯎꯕ ꯄꯨꯟꯗꯨꯅ ꯂꯩꯔꯤꯕꯁꯤꯗ ꯀꯔꯤꯒꯤ ꯑꯩꯈꯣꯏꯅ ꯃꯥꯒꯤꯗꯃꯛꯇ ꯇꯧꯔꯣꯏ? ꯇꯧꯒꯅꯤ꯫ ꯍꯣ, ꯇꯧꯋꯣ, ꯅꯪꯇꯅꯤ ꯉꯝꯕ꯫ ꯅꯈꯣꯏꯗꯤ ꯇꯧꯔꯣꯏꯗ꯭ꯔꯣ ꯍꯥꯏꯁꯤꯕꯣ? ꯇꯧꯅꯤꯗ, ꯀꯩꯒꯤ ꯇꯧꯔꯣꯏꯗꯣꯏꯅꯣ? ꯍꯣ, ꯅꯈꯣꯏꯅ ꯊꯣꯛꯄ ꯄꯉꯥꯡꯇ ꯍꯦꯛ ꯉꯥꯡꯅꯧ꯫ ꯊꯝꯕꯥꯜꯅ ꯊꯕꯛ ꯁꯨꯔꯤ, ꯉꯥꯏꯈꯣꯗ ꯊꯝꯕꯥꯜ, ꯍꯩꯊꯥ ꯄꯣꯊꯥꯊꯣꯛꯂꯁꯤ꯫ ꯌꯥꯝꯅ ꯋꯥꯔꯤ, ꯅꯨꯃꯤꯠꯁꯨ ꯀꯣꯛꯇꯣꯟꯗꯒꯤ ꯈꯔꯗꯤ ꯍꯥꯏꯊꯈ꯭ꯔꯦꯗꯅ, ꯄꯣꯊꯥꯎꯔꯁꯤ ꯍꯧꯖꯤꯛ꯫ ꯍꯥꯏꯔꯒ ꯃꯈꯣꯏꯁꯤꯡꯗꯨ ꯃꯍꯩ ꯂꯧꯔꯤ ꯑꯗꯣꯝꯗ ꯀꯥꯈꯠꯅꯩ꯫ ꯊꯝꯕꯥꯜꯗꯤ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯂꯧꯍꯣꯟ ꯈꯔꯗꯨ ꯂꯤꯡꯕ ꯂꯣꯏꯁꯤꯟꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤ꯫ ꯅꯨꯄꯤ ꯑꯃꯅ ꯃꯀꯣꯛꯇ ꯌꯦꯠꯂꯤꯕ ꯀꯣꯛꯁꯦꯠꯇꯨ ꯂꯧꯊꯣꯛꯇꯨꯅ, ꯁꯥꯈ꯭ꯔꯦ, ꯀꯔꯤ ꯅꯨꯡꯁꯥ ꯈꯨꯁꯥꯅꯤꯒꯦ, ꯃꯤ ꯁꯤꯅꯤꯀꯣ꯫ ꯑꯩꯈꯣꯏ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯁꯦ ꯉꯛꯇ꯭ꯔꯩꯁꯦ, ꯏꯪꯂꯒꯅ ꯏꯪꯉꯦ ꯍꯦꯛꯇ ꯍꯥꯏꯕ, ꯁꯥꯔꯒꯅ ꯁꯥꯏ ꯍꯦꯛꯇ ꯍꯥꯏꯕ, ꯅꯣꯡ ꯈꯔ ꯆꯨꯔꯒꯅ ꯍꯦꯛ ꯆꯨꯍꯟꯅꯤꯡꯗꯦ, ꯆꯨꯔꯛꯇ꯭ꯔꯒꯅ ꯆꯨꯔꯛꯇꯦ ꯍꯥꯏꯗꯅ ꯑꯃꯨꯛ ꯅꯤꯡꯗꯣꯟ ꯄꯣꯝꯗꯣꯏꯕ꯫ ꯍꯦꯔꯥ, ꯅꯪꯒꯤꯗꯨꯕꯨ ꯋꯥꯔꯣ? ꯇꯥꯅꯤꯡꯗꯦꯗ, ꯀꯗꯥꯏ? ꯑꯩꯒꯤ ꯈꯥꯎꯗꯣ ꯑꯃꯨꯛꯇ ꯂꯥꯝꯃꯛ꯫ ꯁꯤꯗ ꯂꯩꯔꯦ꯫ ꯀꯔꯤ ꯏꯟꯁꯥꯡꯕꯨ ꯊꯣꯡꯂꯛꯀꯦꯅꯦ? ꯑꯣ, ꯀꯣꯕꯤ ꯁꯥꯛ ꯇꯧꯕꯅꯦ, ꯌꯥꯝꯕ ꯅꯠꯇꯦ꯫ ꯑꯁ, ꯀꯣꯕꯤ ꯑꯣꯏꯗꯤ ꯆꯥꯅꯤꯡꯗꯦꯗ꯫ ꯑꯣ, ꯍꯥꯎꯖꯈ꯭ꯔꯦ ꯑꯩꯈꯣꯏꯗꯤ, ꯍꯅꯨꯕꯤ ꯑꯣꯏ ꯇꯧꯔꯤꯅꯤ ꯍꯥꯎꯔꯤꯗꯣ꯫ ꯏꯆꯦ ꯊꯥꯕꯂꯩꯌꯦ, ꯁꯤꯡꯖꯨ ꯃꯌꯥꯟ ꯍꯥꯏꯕꯗꯨꯗꯤ? ꯑꯩꯒꯤ ꯈꯥꯎꯗ ꯌꯥꯎꯔꯝꯒꯅꯤ, ꯂꯧꯊꯣꯛꯑꯣ꯫ ꯅꯥꯀꯜꯗ ꯂꯩꯔꯤꯕꯗꯨ ꯂꯥꯝꯗꯨꯅ ꯂꯧꯊꯣꯛꯏ ꯊꯥꯕꯂꯩꯅ꯫ ꯍꯩꯃ, ꯊꯝꯕꯥꯜ, ꯂꯥꯛꯑꯣ ꯀꯩꯅꯣ? ꯀꯔꯤꯅꯣ? ꯈꯔ ꯆꯥꯔꯒ ꯄꯣꯊꯥꯁꯤ, ꯂꯥꯛꯑꯣ ꯌꯥꯔꯦ꯫ ꯏꯃꯥꯕꯣꯛ, ꯁꯤ ꯈꯨꯠꯇ ꯄꯥꯏꯔꯤꯈꯩꯁꯦ ꯁꯤꯃꯗꯤ ꯂꯣꯏꯁꯤꯜꯂꯝꯃꯒꯦ꯫ ꯍꯦꯔꯥ, ꯅꯪ ꯑꯃ ꯊꯕꯛ ꯌꯥꯝꯅ ꯐꯕ꯭ꯔꯥ ꯍꯥꯏꯕꯕꯨ ꯆꯩ ꯂꯥꯛꯀꯅꯤ꯫ ꯂꯥꯎ, ꯄꯣꯊꯥꯕꯅ ꯃꯔꯨꯅꯤ, ꯄꯣꯊꯥꯁꯤ ꯂꯥꯛꯑꯣ꯫ ꯀꯨꯏꯔꯔꯣꯏ, ꯐꯠ ꯂꯤꯡꯂꯝꯂꯒꯦ꯫ ꯂꯥꯛꯑꯣ ꯍꯥꯏꯕꯅꯤ ꯅꯪꯕꯣ, ꯍꯣꯔꯦꯟ ꯑꯗꯨꯝ ꯄꯨꯟꯅ ꯇꯧꯁꯤ ꯂꯥꯛꯑꯣ꯫ ꯁꯤ ꯀꯩꯅꯣ ꯈꯔ ꯆꯥꯁꯤ ꯂꯥꯎꯁꯤ꯫ ꯑꯃꯅ, ꯊꯝꯕꯥꯜ, ꯂꯥꯎꯍꯩ, ꯑꯩꯈꯣꯏ ꯆꯥꯕ ꯍꯧꯗꯧꯔꯦꯀꯣ꯫ ꯑꯃꯅ ꯁꯤꯡꯖꯨ ꯇꯣꯠꯂꯤ, ꯑꯃꯅ ꯆꯥꯛ ꯏꯁꯤꯡ ꯐꯥꯛꯇꯣꯛꯇꯨꯅ ꯆꯥꯅꯕ ꯁꯦꯝ ꯁꯥꯏ꯫ ꯂꯣꯏꯔꯦ ꯀꯩꯅꯣ, ꯆꯥꯕ ꯍꯧꯔꯁꯤꯔ? ꯊꯝꯕꯥꯜ ꯌꯦꯡꯉꯨ, ꯃꯁꯤ ꯑꯉꯝꯇ ꯂꯩꯌꯦꯕ꯫ ꯍꯣ ꯊꯝꯕꯥꯜ,
ꯂꯥꯛꯑꯣ ꯍꯥꯏꯕꯅꯤ ꯅꯪꯕꯣ ꯅꯪꯅꯦ ꯄ꯭ꯔꯞ ꯂꯥꯛꯆꯧ ꯍꯦ ꯁꯤ ꯈꯔ ꯆꯥꯁꯤ ꯂꯥꯛꯑꯣꯏ ꯃꯤ ꯊꯝꯕꯥꯜꯁꯨ ꯂꯣꯏꯔꯗꯨꯅ ꯂꯥꯛꯑꯦ ꯅꯃ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯃꯌꯥꯝ ꯐꯝꯂꯤꯕꯗꯣꯝꯗ ꯆꯪꯁꯤꯜꯂꯤ ꯂꯩꯈꯣꯝ ꯇꯩꯔꯕ ꯃꯈꯨꯠꯇꯨ ꯐꯖꯅ ꯍꯥꯝꯗꯣꯛꯏ ꯊꯥꯕꯜꯂꯩꯅ ꯁꯤꯗ ꯐꯝꯃꯨ ꯂꯥꯎꯁꯤ ꯁꯤ ꯅꯥꯀꯜꯁꯤꯗ ꯍꯦꯛꯇ ꯐꯝꯊꯔꯛꯑꯣꯁꯦ ꯊꯝꯕꯥꯜ ꯅꯥꯀꯜ ꯑꯃꯗ ꯐꯝꯊꯩ ꯑꯗꯨꯒ ꯏꯁꯤꯡ ꯈꯔ ꯊꯛꯆꯤꯜꯂꯤ ꯃꯈꯣꯏ ꯃꯌꯥꯝꯁꯨ ꯆꯥꯕ ꯍꯧꯏ ꯊꯝꯕꯥꯜ ꯇꯨꯃꯤꯟꯅ ꯅꯥꯀꯜ ꯑꯗꯨꯗ ꯂꯩ ꯃꯈꯣꯏ ꯃꯌꯥꯝꯒꯤꯗꯤ ꯃꯌꯨꯝ ꯃꯌꯨꯝꯗꯒꯤ ꯂꯧꯕꯨꯛꯇ ꯄꯣꯊꯥꯕꯗ ꯆꯥꯔꯨꯅꯕꯅꯤ ꯍꯥꯏꯗꯅ ꯆꯥꯛ ꯏꯟꯁꯥꯡ ꯄꯨꯅꯔꯛꯏ ꯑꯗꯨꯕꯨ ꯃꯥꯗꯤ ꯄꯨꯔꯛꯇꯦ ꯃꯥꯅ ꯆꯥꯔꯤꯕ ꯍꯥꯏꯕꯕꯨ ꯅꯣꯡꯃꯒꯤ ꯆꯔꯥ ꯑꯅꯤꯗꯨ ꯈꯛꯇꯅꯤ ꯇꯥꯟꯖꯥ ꯆꯥꯗ꯭ꯔꯕꯗꯤ ꯆꯔꯥ ꯑꯅꯤꯗꯨꯒꯤ ꯃꯅꯨꯡꯗ ꯑꯃꯇꯪ ꯍꯦꯛ ꯆꯥꯕꯁꯨ ꯌꯥꯎꯏ ꯊꯥꯕꯜꯂꯩꯅ ꯍꯩꯃ ꯀꯩꯅꯣ ꯊꯝꯕꯥꯜ ꯇꯨꯃꯤꯟꯅꯗꯨꯗ ꯐꯝꯂꯤꯕꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯁꯤꯗ ꯅꯪꯒꯤ ꯆꯥꯛ ꯁꯔꯨꯛ ꯂꯩꯔꯦ ꯆꯥꯔꯣ ꯂꯥꯛꯑꯣ ꯌꯥꯔꯅꯤꯌꯦ ꯏꯃꯥꯕꯣꯛ ꯍꯣꯏ ꯑꯗꯨꯝ ꯆꯥꯕꯤꯔꯣ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯂꯥꯛꯑꯣ ꯍꯩ ꯊꯝꯕꯥꯜ ꯆꯥꯕ ꯊꯛꯄꯗꯅꯦ ꯌꯥꯝꯅ ꯉꯥꯡꯅꯒꯨꯝꯁꯤ ꯐꯠꯇꯕꯅꯤꯀꯣ ꯑꯗꯨꯝ ꯆꯥꯕꯤꯔꯣ ꯏꯅꯝꯃ ꯂꯥꯛꯑꯣ ꯍꯥꯏꯕꯅꯤ ꯁꯠ ꯆꯥꯖꯧ ꯂꯥꯎꯀꯣ ꯑꯩꯗꯤ ꯆꯥꯅꯤꯡꯕ ꯑꯣꯏꯗꯤꯌꯦ ꯑꯗꯨꯒꯤꯅꯤ ꯍꯣ ꯆꯥꯅꯤꯡꯗ꯭ꯔꯁꯨ ꯈꯔ ꯍꯦꯛ ꯆꯥꯔꯣ ꯂꯥꯛꯑꯣꯁꯤ ꯍꯟꯗꯛ ꯀꯨꯝꯒꯤ ꯑꯣꯏꯅ ꯂꯧ ꯂꯤꯡꯕ ꯄꯦꯡꯕꯒꯤꯗꯤ ꯉꯁꯤꯅ ꯑꯔꯣꯏꯕ ꯍꯥꯏꯗꯣ ꯑꯣꯏꯔꯕꯅꯤ ꯍꯟꯗꯛꯀꯤ ꯂꯣꯏꯔꯕ ꯍꯥꯎꯕ ꯍꯥꯎꯇꯕ ꯄꯨꯟꯅ ꯆꯥꯁꯤ ꯂꯥꯛꯑꯣ ꯑꯁꯨꯝꯅ ꯃꯈꯣꯏ ꯃꯌꯥꯝꯅ ꯀꯟꯅ ꯍꯥꯏꯕꯗꯒꯤ ꯊꯝꯕꯥꯜ ꯆꯪꯁꯤꯟꯗꯨꯅ ꯃꯥꯁꯨ ꯆꯥꯛ ꯆꯥꯔꯤꯕꯗꯨ ꯍꯦꯛ ꯆꯥꯕ ꯌꯥꯎꯏ ꯃꯈꯣꯏꯅꯗꯤ ꯃꯥꯕꯨ ꯅꯨꯡꯁꯤꯕꯒꯤ ꯆꯥꯁꯤ ꯍꯥꯏꯅ ꯍꯦꯛꯇ ꯍꯥꯏꯕ ꯑꯗꯨꯗ ꯃꯍꯥꯛꯅ ꯃꯥꯒꯤꯗꯤ ꯁꯔꯨꯛ ꯄꯨꯔꯛꯇꯕꯅꯤꯅ ꯆꯥꯕꯗꯨ ꯍꯦꯛꯇ ꯏꯀꯥꯏꯕ ꯑꯣꯏꯕꯁꯤꯅꯤ ꯆꯥꯁꯤꯜꯂꯨ ꯊꯕꯛ ꯇꯅꯕ ꯆꯥꯁꯤꯜꯂꯣ ꯆꯥꯛꯀ ꯁꯣꯝꯗ ꯌꯥꯝ ꯂꯩꯔꯤꯀꯣ ꯆꯥꯎ ꯊꯥꯕꯜꯂꯩꯅ ꯑꯩꯈꯣꯏꯅ ꯍꯟꯗꯛꯀꯤ ꯂꯧ ꯀꯨꯝꯃꯛꯏꯁꯦ ꯉꯁꯤꯒ ꯅꯨꯃꯤꯠ ꯀꯌꯥꯅꯤꯗꯤ ꯁꯨꯔꯦ ꯊꯥ 2 ꯈꯔꯗꯤ ꯍꯦꯜꯂꯕ ꯃꯥꯜꯂꯦ ꯑꯍꯥꯟꯕꯗꯒꯤꯅꯤ ꯀꯩꯅೋ ꯑꯩꯈꯣꯏꯅ ꯀꯨꯝꯂꯛꯈꯤꯕꯗꯣ ꯍꯣꯏꯅꯦ ꯐꯅ ꯀꯨꯏꯔꯦꯅꯦꯀꯣ ꯀꯨꯏꯔꯦ ꯍꯥꯏꯖꯕꯇꯅꯤ ꯏꯆꯦ ꯈꯨꯠꯁꯤꯗꯗꯤ ꯁꯦꯜ ꯑꯃꯠꯇ ꯍꯦꯛ ꯂꯩꯍꯧꯗꯦ ꯊꯥ 2 ꯍꯦꯟꯅ ꯀꯨꯝꯈꯤꯕꯕꯨ ꯍꯧꯖꯤꯛ ꯁꯦꯜ ꯑꯝꯇ ꯂꯩꯇꯦꯕ ꯀꯗꯣꯝ ꯆꯠꯈ꯭ꯔꯕꯅꯣ ꯈꯪꯍꯧꯗꯤꯌꯦ ꯑꯃꯅ ꯅꯥꯀꯜꯗꯒꯤ ꯍꯣ ꯅꯪꯇ ꯅꯠꯇꯦ ꯏꯕꯦꯝꯃ ꯌꯨꯝꯗꯣ ꯑꯩꯅ ꯄꯨꯔꯤꯕꯅꯤꯅ ꯉꯁꯦꯠ ꯊꯨꯝꯆꯦꯠ ꯏꯟꯁꯥꯡ ꯅꯥꯄꯤ ꯂꯩꯕꯗ ꯂꯣꯏꯅ ꯂꯣꯏꯈ꯭ꯔꯦ ꯑꯩꯁꯨ ꯏꯆꯥꯁꯤꯡꯅ ꯃꯔꯣꯜ ꯑꯃ ꯑꯩ ꯎꯕ ꯌꯥꯗꯦ ꯏꯃꯥ ꯁꯦꯜ ꯄꯤꯌꯨ ꯁꯤꯅꯕꯨ ꯃꯀꯨꯗꯨ ꯃꯉꯥꯏ ꯂꯣꯏꯈ꯭ꯔꯦ ꯁꯤꯛ ꯍꯦꯛ ꯅꯥꯜꯂꯦ ꯍꯧꯖꯤꯛꯇꯤ ꯂꯧꯁꯨ ꯀꯨꯝꯕꯃꯨꯛ ꯂꯣꯏꯁꯤꯜꯂꯛꯂꯕꯅꯤꯅ ꯁꯦꯜ ꯊꯣꯛꯐꯝ ꯊꯤꯔꯛꯄꯗ ꯑꯋꯥꯕ ꯑꯃ ꯑꯣꯏꯔꯅꯤ ꯋꯥꯔꯁꯨ ꯋꯥꯅ ꯂꯧꯕꯨꯛ ꯑꯁꯦ ꯀꯨꯝꯂꯤꯉꯩꯗꯗꯤ ꯅꯨꯡꯇꯤꯒꯤ ꯈꯔꯇ ꯑꯣꯏꯔꯕꯁꯨ ꯃꯐꯪꯉꯤꯗꯣ ꯂꯨꯗꯧꯔꯤꯗ ꯂꯥꯏꯔꯕ ꯍꯥꯏꯕꯁꯦ ꯑꯁ ꯈꯪꯗꯦꯗ ꯍꯦ ꯏꯁꯣꯔ ꯃꯊꯪ ꯃꯄꯣꯛꯇꯗꯤ ꯑꯩꯕꯨ ꯏꯅꯥ ꯀꯩꯔꯥꯛ ꯌꯥꯝꯅ ꯈꯨꯟꯕ ꯏꯃꯨꯡ ꯑꯃꯗ ꯄꯣꯛꯍꯟꯕꯤꯌꯨꯀꯣ ꯏꯃꯥ ꯏꯄꯦꯝꯃ ꯅꯪꯒꯤ ꯕꯣꯔ ꯈꯨꯅꯤꯗꯨꯗꯤ ꯂꯣꯏꯔꯦꯍꯦ ꯑꯁꯨꯛ ꯋꯥꯔꯕꯁꯤꯗꯗꯤ ꯅꯤꯕ ꯇꯥꯕꯅꯤ ꯀꯩꯅꯣ ꯅꯤꯔꯦ ꯐꯪꯕ ꯐꯪꯗꯕ ꯑꯩ ꯅꯤꯔꯦ ꯊꯝꯕꯥꯜ ꯅꯪꯗꯤ ꯌꯥꯝꯅ ꯂꯤꯛꯆꯕꯅꯤ ꯌꯥꯝꯅꯅꯦ ꯆꯥꯊꯣꯛꯀꯟꯗꯕꯅꯤ ꯅꯪꯗꯤ ꯁꯦꯜ ꯐꯅꯌꯥꯝ ꯂꯩꯔꯝꯈꯤꯅꯤ ꯏꯃꯥꯕꯣꯛ ꯁꯦꯜ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯒꯤ ꯃꯤꯠꯅ ꯎꯗꯕꯒꯤ ꯋꯥꯅꯤ ꯃꯈꯣꯡ ꯄꯥꯜꯂꯤꯗ ꯐꯥꯖꯤꯟꯗꯨꯅ ꯊꯝꯕ ꯉꯝꯗꯦ ꯍꯦꯛꯇ ꯆꯠꯂꯤ ꯍꯣꯏꯅꯦꯍꯦ ꯆꯨꯝꯃꯤꯅꯦꯍꯦ ꯇꯦꯛ ꯇꯨꯡꯁꯤꯟꯖꯕꯅꯤ ꯍꯟꯗꯛ ꯏꯄꯥ ꯅꯨꯄꯥꯗꯨꯅ ꯀꯟꯅ ꯅꯥꯈꯤꯕꯗꯨꯗ ꯇꯨꯡꯁꯤꯟꯖꯕ ꯁꯦꯜ ꯃꯈꯩ ꯂꯣꯏꯅ ꯆꯠꯈ꯭ꯔꯦꯗ ꯑꯣꯟꯊꯣꯛꯄꯅꯤꯗꯀꯣ ꯅꯪꯒꯤ ꯅꯔꯥꯏꯕꯛꯁꯦ ꯅꯪꯅ ꯅꯪꯒꯤ ꯅꯨꯄꯥ ꯑꯗꯨꯕꯨ ꯅꯤꯡꯖꯕ ꯅꯨꯡꯁꯤꯖꯕꯁꯤꯗꯤ ꯀꯔꯤꯗ ꯍꯥꯏꯔꯨꯒꯅꯤ ꯊꯝꯕꯥꯜ ꯅꯪ ꯀꯔꯤꯁꯨ ꯋꯥꯔꯨꯅꯨ ꯅꯪꯅ ꯉꯁꯤ ꯅꯌꯥꯗ ꯍꯨꯛꯀꯗꯕ ꯐꯥꯎꯕ ꯅꯨꯄꯥꯗ ꯍꯨꯛꯇꯨꯅ ꯄꯤꯖꯔꯤꯕꯗꯣ ꯃꯗꯨꯒꯤ ꯃꯍꯩ ꯅꯪ ꯁꯣꯏꯗꯅ ꯐꯪꯂꯛꯀꯅꯤ ꯅꯨꯄꯥꯁꯨ ꯈꯔ ꯂꯩꯔꯕꯗꯤ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯕ ꯉꯝꯂꯅꯤ ꯃꯥꯅꯃꯨꯛ ꯅꯪꯕꯨ ꯅꯨꯡꯉꯥꯏꯅ ꯃꯔꯥꯏꯅ ꯊꯝꯖꯁꯅꯤꯗ ꯃꯣꯔꯥꯝꯕꯁꯨ ꯃꯔꯝ ꯃꯣꯛꯏꯅ ꯀꯩꯅꯣ ꯊꯥꯕꯜꯂꯩꯅ ꯊꯝꯕꯥꯜ ꯅꯨꯄꯥ ꯍꯥꯏꯔꯒ ꯃꯈꯥꯔꯣꯝꯒꯤ ꯉꯥꯎꯁꯤꯟꯅꯈ꯭ꯔꯕ ꯃꯈꯣꯏ ꯈꯔ ꯂꯣꯏꯅꯕ ꯇꯤꯟꯅꯕ ꯌꯥꯝ ꯎꯏꯀꯣ ꯏꯃꯥꯕꯣꯛꯇꯤ ꯃꯈꯣꯏ ꯀꯥꯡꯕꯨꯒ ꯇꯁꯦꯡꯅ ꯄꯨꯜꯍꯟꯅꯤꯡꯗꯦ ꯑꯐꯕ ꯀꯩꯁꯨ ꯑꯣꯏꯔꯣꯏꯑꯕ ꯃꯈꯣꯏꯗꯣ ꯂꯩꯀꯥꯏ ꯑꯁꯤꯅ ꯍꯥꯏꯅꯔꯤꯕ ꯃꯤ ꯉꯥꯛꯇꯅꯤ ꯅꯪꯅꯅꯦ ꯈꯔ ꯅꯨꯄꯥꯗ ꯃꯈꯣꯏꯒ ꯂꯣꯏꯅꯗꯅꯕ ꯍꯥꯏꯌꯨꯀꯣ ꯍꯣꯏꯅꯦ ꯑꯩ ꯍꯥꯏꯒꯦ ꯃꯤ ꯑꯃꯕꯨ ꯐꯠꯍꯟꯗꯕ ꯍꯥꯏꯕꯁꯦ ꯑꯌꯥꯝꯕꯅ ꯁꯪꯒꯗꯒꯤ ꯑꯣꯏ ꯁꯪꯒ ꯐꯠꯇ꯭ꯔꯕꯗꯤ ꯃꯤ ꯃꯥꯡꯕꯅꯤ ꯍꯧꯖꯤꯛ ꯅꯥꯄꯟꯗꯨ ꯌꯦꯡꯉꯨ ꯅꯨꯃꯤꯠ ꯆꯨꯞꯄ ꯍꯤꯗꯥꯛ ꯉꯥꯎꯗꯨꯅ ꯂꯩꯔꯤꯕꯗꯣ ꯍꯥꯟꯅ ꯍꯤꯗꯥꯛ ꯊꯛꯂꯝꯕ ꯃꯤ ꯅꯠꯇꯦ ꯊꯕꯛ ꯁꯨꯐꯝꯗ ꯍꯤꯗꯥꯛ ꯊꯛꯄ ꯃꯈꯣꯏꯒ ꯄꯨꯜꯂꯨꯕꯗꯒꯤ ꯁꯪꯒꯅ ꯃꯤ ꯃꯥꯡꯍꯟꯕꯅꯤꯀோ ꯍꯥꯏꯌꯨ ꯄꯨꯟꯗꯅꯕ ꯍꯥꯏꯌꯨꯀꯣ ꯍꯣꯏ ꯏꯃꯥꯕꯣꯛ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯔꯅꯤ ꯍꯧꯖꯤꯟꯈ꯭ꯔꯦ ꯊꯝꯕꯥꯜ ꯊꯕꯛ ꯁꯨꯐꯝ ꯂꯩꯇ꯭ꯔꯗꯨꯅ ꯊꯕꯛ ꯁꯨꯕ ꯆꯠꯇ꯭ꯔꯦ ꯅꯨꯃꯤꯠ ꯃꯁꯤꯡ 8-9 ꯁꯨꯖꯤꯟꯈ꯭ꯔꯦ ꯌꯨꯝꯗ ꯑꯁꯨꯝꯅ ꯊꯕꯛ ꯁꯨꯗꯅ ꯂꯩꯊꯣꯛꯄꯁꯤ ꯃꯍꯥꯛ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ ꯑꯩꯕꯨ ꯍꯧꯖꯤꯛꯄꯨ ꯀꯔꯤ ꯊꯕꯛꯅꯣ ꯇꯧꯗꯣꯏꯁꯦ ꯇꯨꯔꯦꯜ ꯐꯪꯂꯦ ꯍꯟꯗꯛꯀꯤ ꯅꯣꯡꯗꯥ ꯃꯇꯥꯁꯤꯗ ꯂꯣꯏꯅ ꯏꯁꯤꯡ ꯆꯥꯎꯗꯨꯅ ꯂꯩ ꯀꯨꯝꯗꯨꯅ ꯉꯥꯅꯤ ꯈꯪꯗꯦ ꯊꯔꯣꯏꯅꯤ ꯈꯪꯗꯦ ꯐꯥꯒꯗꯕ ꯈꯨꯟꯒꯗꯕꯗꯨꯁꯨ ꯌꯥꯔꯔꯣই ꯏꯃꯥꯕꯣꯛ ꯍꯣꯏꯁꯨ ꯊꯕꯛ ꯂꯩꯇꯗꯅ ꯑꯋꯥꯕ ꯑꯣꯏꯔꯤ ꯅꯠꯇꯦ ꯑꯩꯕꯨ ꯏꯅꯝꯃ ꯁꯛꯍꯦꯟꯕꯤꯅ ꯐꯅꯦꯛ ꯁꯥꯕꯗꯨꯒꯨꯝ ꯁꯥꯔꯁꯤꯔꯅꯦ ꯑꯩꯉꯣꯟꯗ ꯍꯧꯖꯤꯛ
ꯐꯅꯦꯛ ꯁꯥꯅꯕ ꯃꯄꯣꯠ ꯃꯆꯩ ꯑꯃꯠꯇꯁꯨ ꯂꯩꯕ ꯅꯠꯇꯦ꯫ ꯃꯄꯣꯠ ꯃꯆꯩꯁꯤꯡꯗꯣ ꯑꯃꯨꯛ ꯂꯥꯡꯈꯠꯅꯕ ꯍꯣꯠꯅꯕꯗ ꯁꯦꯜꯁꯨ ꯃꯌꯥꯝ ꯆꯪꯏ꯫ ꯍꯟꯗꯛ ꯑꯩꯅ ꯃꯤꯒꯤ ꯂꯧ ꯀꯨꯝꯗꯨꯅ ꯇꯨꯡꯁꯤꯜꯍꯧꯕ ꯁꯦꯜ ꯑꯌꯥꯝꯕꯁꯨ ꯏꯄ꯭ꯋꯥ ꯅꯨꯄꯥꯁꯤ ꯅꯥꯕꯗ ꯃꯥꯏꯕ ꯃꯥꯏꯕꯤ ꯀꯧꯗꯨꯅ ꯂꯥꯏ ꯈꯨꯔꯨꯝꯕꯗ ꯑꯌꯥꯝꯕ ꯂꯣꯏꯁꯤꯟꯈ꯭ꯔꯦ꯫ ꯂꯩꯔꯤꯕ ꯈꯔꯁꯤꯅ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯆꯔꯥ ꯋꯥꯅꯕ ꯍꯣꯠꯅꯔꯤ꯫ ꯃꯁꯤꯗ ꯑꯩꯅ ꯑꯃꯨꯛ ꯑꯔꯩꯕ ꯈꯔꯁꯤꯅ ꯐꯅꯦꯛ ꯁꯥꯅꯕ ꯃꯄꯣꯠ ꯃꯆꯩꯁꯤꯡꯗꯣ ꯂꯣꯏꯅ ꯂꯩꯊꯣꯛꯈ꯭ꯔꯦ ꯍꯥꯏꯅ ꯈꯜꯂꯣ꯫ ꯀꯗꯥꯏꯗꯒꯤ ꯁꯦꯜꯅ ꯆꯦꯡ ꯋꯥꯗꯨꯅ ꯆꯥꯒꯅꯤ? ꯑꯣꯟꯊꯣꯛꯄꯅꯤꯗ ꯑꯩꯒꯤ ꯂꯥꯏꯕꯛꯁꯦ꯫ ꯍꯦ ꯏꯁꯣꯔ, ꯅꯪꯅ ꯀꯔꯤꯒꯤꯅꯣ ꯏꯆꯦꯜ ꯏꯄ꯭ꯋꯥꯒꯤ ꯌꯥꯝꯖꯦꯜ ꯂꯩꯕꯛꯄꯨ ꯑꯁꯨꯛ ꯊꯤꯅ ꯇꯝꯂꯝꯂꯤꯕ? ꯑꯋꯥꯕ ꯄꯨꯝꯅꯃꯛ ꯑꯁꯦ ꯊꯃꯣꯏꯅꯨꯡꯗ ꯈꯥꯡꯕꯅꯤꯀꯣ꯫ ꯂꯩꯁꯥꯕꯤ ꯑꯩꯅ ꯅꯣꯡꯃꯇ ꯍꯔꯥꯎ ꯃꯣꯃꯣꯟ ꯃꯤꯅꯣꯛ ꯇꯝꯗꯨꯅ ꯂꯩꯕ ꯐꯪꯗꯕ, ꯈꯣꯏꯅꯧ ꯏꯇꯥꯔꯣꯏꯁꯤꯡꯒꯤ ꯃꯔꯛꯇꯁꯨ ꯅꯣꯡꯃꯇ ꯇꯤꯟꯗꯅ ꯑꯁꯨꯛ ꯋꯥꯅ ꯁꯨꯗꯨꯅ ꯅꯣꯝꯗꯨꯅ ꯍꯣꯠꯅꯖꯕ, ꯑꯗꯨꯕꯨ ꯑꯩ ꯈꯥꯡꯈꯤꯅꯤ꯫ ꯏꯄ꯭ꯋꯥꯁꯤꯒꯤꯗꯃꯛꯇ ꯑꯩ ꯑꯋꯥꯕ ꯄꯨꯝꯅꯃꯛ ꯈꯥꯡꯗꯨꯅ ꯍꯤꯡꯈꯤꯅꯤ, ꯂꯩꯈꯤꯅꯤ꯫ ꯋꯥꯔꯕ ꯑꯩꯒꯤ ꯄꯨꯟꯁꯤꯁꯨ ꯅꯨꯡꯉꯥꯏꯕ ꯃꯤꯀꯨꯞ ꯍꯥꯏꯕꯗꯣ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯂꯥꯛꯈꯤꯒꯅꯤ꯫ ꯃꯇꯝꯗꯣ ꯑꯩ ꯉꯥꯏꯒꯅꯤ꯫ ꯑꯩ ꯋꯥꯔꯕꯁꯨ ꯋꯥꯅ ꯉꯥꯏꯒꯅꯤ꯫ ꯃꯄꯨꯛꯅꯤꯡꯗꯣ ꯅꯨꯡꯁꯤꯖꯩ ꯇꯥꯟꯖꯥꯗꯨꯗ ꯃꯣꯏꯔꯥꯡꯕ ꯆꯪꯂꯛꯇꯨꯅ ꯍꯥꯏꯔꯦ, ꯏꯆꯦ ꯆꯥꯛ ꯂꯣꯏꯔꯕ꯭ꯔꯥ? ꯊꯝꯕꯥꯜ ꯈꯜꯂꯝꯕ ꯋꯥꯈꯜꯗ ꯁ꯭ꯋꯥꯏ ꯃꯥꯡꯉꯤ꯫ ꯃꯥꯏꯊꯣꯡ ꯑꯗꯨ ꯁꯠ ꯍꯥꯡꯗꯣꯛꯇꯨꯅ ꯂꯣꯏꯗꯧꯔꯦ꯫ ꯅꯪꯕꯨ ꯆꯥꯛ ꯂꯥꯝꯃꯕꯣ? ꯈꯔꯗꯤ ꯂꯥꯝꯃꯤ꯫ ꯉꯥꯏꯈꯣ, ꯅꯪ ꯀꯗꯥꯏ ꯆꯠꯂꯨꯏ? ꯉꯁꯥꯏꯗꯒꯤꯅꯤ ꯏꯆꯦꯅ ꯅꯪꯕꯨ ꯊꯤꯔꯝ꯫ ꯍꯥꯏꯌꯨ, ꯅꯪ ꯀꯗꯥꯏ ꯆꯠꯂꯨꯒꯦ? ꯃꯣꯏꯔꯥꯡꯕ ꯇꯨꯃꯤꯟꯅ ꯃꯔꯨ ꯂꯨꯛꯇꯨꯅ ꯂꯩꯈ꯭ꯔꯦ꯫ ꯊꯝꯕꯥꯜꯅ ꯑꯃꯨꯛꯀ, ꯈꯨꯝꯃꯣ, ꯅꯪ ꯀꯗꯥꯏ ꯆꯠꯂꯨꯒꯦ? ꯏꯕꯨꯡꯉꯣ, ꯀꯩꯗꯧꯔꯒꯦ ꯅꯪꯕꯨ? ꯏꯆꯦꯅ ꯋꯥ ꯍꯪꯂꯒ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯇꯨꯃꯤꯟꯅ ꯅꯔꯨ ꯂꯨꯛꯇꯨꯅ ꯂꯩꯔꯤꯕ? ꯅꯪ ꯀꯗꯥꯏꯗ ꯆꯠꯂꯨꯒꯦ? ꯃꯣꯏꯔꯥꯡꯕꯅ ꯇꯞꯅ ꯈꯨꯝꯂꯛꯏ, ꯀꯩꯁꯨ ꯆꯠꯇꯦꯗ ꯏꯆꯦ꯫ ꯍꯦ, ꯏꯆꯦ ꯅꯪꯉꯣꯟꯗ ꯋꯥ ꯍꯥꯏꯒꯗꯕ ꯌꯥꯝꯅ ꯂꯩ꯫ ꯈꯨꯜ ꯂꯩꯀꯥꯏ ꯑꯁꯤꯗ ꯏꯆꯦꯜ ꯏꯄ꯭ꯋꯥꯒꯤꯅꯤ ꯍꯥꯏꯕꯗ ꯍꯟꯅ ꯌꯦꯡꯕꯗ ꯀꯅꯥ ꯂꯩꯕ ꯅꯠꯇꯦ꯫ ꯏꯆꯦꯜ ꯏꯄ꯭ꯋꯥꯁꯦ ꯂꯝꯖꯥꯅꯤ ꯍꯥꯏꯕ ꯅꯪ ꯈꯛ ꯀꯥꯎꯒꯅꯨ꯫ ꯅꯪ ꯇꯣꯝꯄꯣꯛ ꯍꯣꯏꯒ ꯄꯨꯜꯂꯤꯕ꯭ꯔꯥ? ꯏꯆꯦꯅ ꯍꯥꯏꯔꯤꯕꯁꯤꯅꯤ, ꯅꯪ ꯃꯈꯥ ꯇꯥꯅ ꯃꯈꯣꯏꯒ ꯈꯛ ꯄꯨꯟꯒꯅꯨ꯫ ꯃꯈꯣꯏꯗꯤ ꯃꯃꯥ ꯃꯄꯥ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕ ꯃꯆꯥꯅꯤ꯫ ꯌꯦꯡꯂꯨꯕꯗ ꯀꯔꯤꯁꯨ ꯋꯥꯠꯄ ꯅꯠꯇꯦ꯫ ꯑꯗꯨꯒ ꯅꯪꯒꯤꯗꯤ ꯀꯗꯥꯏ? ꯂꯥꯏꯔꯕꯤ ꯅꯆꯦ ꯑꯩ ꯅꯠꯇꯅ ꯀꯅꯥ ꯂꯩꯔꯤ? ꯏꯕꯨꯡꯉꯣ, ꯏꯆꯦꯅ ꯏꯄ꯭ꯋꯥꯕꯨ ꯁꯣꯏꯍꯟꯅꯤꯡꯗꯦꯅꯦ꯫ ꯑꯐꯕ ꯃꯤꯁꯛ ꯑꯃ ꯍꯥꯏꯕꯗꯣ ꯑꯣꯏꯍꯟꯅꯤꯡꯉꯤ꯫ ꯏꯆꯦꯅ ꯍꯥꯏꯕ ꯏꯜꯂꯨ, ꯃꯈꯣꯏꯒ ꯈꯛ ꯄꯨꯜꯂꯅꯨ, ꯂꯣꯏꯅꯔꯅꯨꯀꯣ꯫ ꯍꯣꯏ ꯏꯆꯦ, ꯑꯩ ꯏꯆꯦꯅ ꯍꯥꯏꯕꯗꯒꯤ ꯃꯈꯣꯏꯒ ꯂꯣꯏꯅꯗ꯭ꯔꯤ꯫ ꯑꯗꯨꯅꯤꯗꯅ, ꯏꯄ꯭ꯋꯥꯗꯤ ꯃꯔꯝ ꯃꯣꯛꯄꯅꯤ꯫ ꯐꯔꯦ, ꯆꯥꯛꯁꯨ ꯂꯣꯏꯔꯤ, ꯏꯆꯦ ꯆꯥꯛ ꯊꯤꯔꯛꯂꯒꯦ꯫ ꯐꯝꯂꯣ ꯐꯝꯂꯣ꯫ ꯏꯆꯦ, ꯑꯩ ꯈꯨꯠ ꯍꯥꯝꯃꯨꯒꯦ꯫ ꯍꯣꯏ ꯍꯣꯏ꯫ ꯃꯣꯏꯔꯥꯡꯕ ꯃꯄꯥꯜꯗ ꯑꯃꯨꯛ ꯊꯣꯛꯈ꯭ꯔꯦ꯫ ꯊꯝꯕꯥꯜ ꯃꯧꯄꯥ ꯅꯨꯄꯥꯅ ꯆꯥꯛ ꯂꯥꯝꯃꯤ ꯍꯥꯏꯅ ꯍꯥꯏꯕꯗꯨꯗ ꯆꯥꯛꯇꯣ ꯈꯔ ꯊꯨꯅ ꯊꯤꯅꯕ ꯍꯣꯠꯅꯩ꯫ ꯏꯟꯁꯥꯡ ꯀꯥꯏꯗꯤ ꯍꯥꯎꯕ ꯅꯠꯇꯦ꯫ ꯃꯧꯄꯥ ꯅꯨꯄꯥꯅ ꯆꯥꯛ ꯆꯥꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯉꯥꯔꯧ ꯑꯣꯏꯅ ꯉꯥꯃꯨ ꯃꯆꯥ ꯑꯃꯗꯤ ꯃꯩꯐꯝꯗ ꯊꯝꯕꯤꯔꯤ꯫ ꯃꯥꯒꯤ ꯑꯣꯏꯅꯗꯤ ꯂꯧꯗꯦ, ꯃꯥꯗꯤ ꯆꯥꯗ꯭ꯔꯕꯁꯨ ꯌꯥꯏ ꯍꯥꯏꯅ ꯈꯜꯂꯤ꯫ ꯆꯥꯛ ꯏꯟꯁꯥꯡꯗꯨ ꯊꯤꯕ ꯂꯣꯏꯗꯨꯅ ꯑꯃꯨꯛ ꯀꯧꯏ, ꯏꯕꯨꯡꯉꯣ, ꯆꯥꯛ ꯊꯤꯕ ꯂꯣꯏꯔꯦꯅꯦ, ꯂꯥꯛꯑꯣ ꯆꯥꯔꯔꯣ꯫ ꯏꯁꯤꯡꯁꯨ ꯀꯟꯗꯨꯅ ꯊꯝꯂꯤ꯫ ꯃꯣꯏꯔꯥꯡꯕ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯏ꯫ ꯐꯝꯂꯨ ꯐꯝꯂꯨ, ꯆꯥꯔꯣ꯫ ꯐꯝꯊꯩ ꯃꯁꯤꯕꯨ ꯌꯦꯡꯗꯨꯅ, ꯏꯆꯦꯗꯤ ꯆꯥꯈꯤꯔꯣꯏꯗ꯭ꯔꯥ? ꯏꯆꯦꯗꯤ ꯄꯨꯛꯁꯤ ꯏꯊꯟ ꯊꯟꯒꯠꯂꯤ, ꯅꯪ ꯍꯥꯟꯅ ꯆꯥꯔꯣ꯫ ꯏꯆꯦ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯆꯥꯔꯒꯦ꯫ ꯏꯆꯦ, ꯄꯨꯟꯅ ꯆꯥꯍꯧꯔꯁꯤ ꯅꯧꯄꯥꯒ꯫ ꯅꯪ ꯑꯗꯨꯝ ꯆꯥꯔꯣꯅꯦ, ꯏꯆꯦ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯆꯥꯔꯒꯦ꯫ ꯑꯩ ꯏꯊꯟꯗ ꯆꯥꯕꯗꯣ ꯅꯨꯡꯉꯥꯏꯇꯦꯕ ꯏꯆꯦ, ꯄꯨꯟꯅ ꯆꯥꯔꯁꯦꯕ꯫ ꯏꯆꯦ ꯆꯥꯅꯤꯡꯗꯦꯅ ꯇꯧꯕꯅꯤ꯫ ꯑꯗꯨ ꯑꯣꯏꯁꯨ ꯏꯆꯦꯒꯤ ꯆꯥꯛ ꯁꯔꯨꯛꯇꯤ ꯂꯩꯕ ꯎꯗꯦꯅ, ꯊꯤꯗ꯭ꯔꯕꯣ ꯏꯆꯦ? ꯊꯤꯗ꯭ꯔꯤ, ꯍꯣꯔꯦꯟ ꯆꯥꯔꯒꯦꯅ ꯊꯤꯗ꯭ꯔꯕ꯫ ꯑꯩ ꯊꯤꯔꯛꯀꯦꯁꯦ, ꯁꯤꯗ ꯄꯨꯟꯅ ꯆꯥꯃꯤꯟꯅꯁꯤ꯫ ꯍꯥꯏꯔꯒ ꯁꯠ ꯍꯧꯒꯠꯇꯨꯅ ꯂꯩꯔꯤꯕ ꯆꯐꯨ ꯃꯈꯨꯝ ꯑꯗꯨ ꯁꯠ ꯍꯥꯡꯗꯣꯛꯏ꯫ ꯊꯝꯕꯥꯜ ꯃꯧꯄꯥ ꯅꯨꯄꯥ ꯑꯗꯨꯕꯨ ꯈꯥꯝꯕ ꯅꯪꯍꯧꯗ꯭ꯔꯦ꯫ ꯃꯣꯏꯔꯥꯡꯕ ꯃꯃꯤꯠ ꯑꯗꯨꯅ ꯎꯔꯤꯕ ꯁꯛꯇꯝ ꯑꯗꯨ ꯎꯕꯗ ꯃꯥꯒꯤ ꯃꯤꯠꯂꯨ ꯑꯅꯤꯗ ꯄꯤ ꯏꯔꯥ ꯍꯧꯔꯛꯏ꯫ ꯆꯐꯨꯗꯨ ꯏꯍꯥꯡ ꯍꯥꯡꯏ꯫ ꯍꯥꯡꯕ ꯍꯥꯏꯕꯕꯨ ꯆꯥꯛ ꯃꯔꯨ ꯑꯃ ꯐꯥꯎꯕ ꯍꯦꯛ ꯌꯥꯎꯗꯦ꯫ ꯃꯣꯏꯔꯥꯡꯕ ꯃꯥꯒꯤ ꯊꯃꯣꯏ ꯄꯨꯡꯀꯥꯏ ꯀꯥꯏ꯫ ꯑꯉꯥꯡ ꯑꯣꯏꯔꯤꯕ ꯃꯥꯅ ꯑꯁꯤ ꯌꯧꯅ ꯊꯃꯣꯏꯗ ꯆꯩꯅꯥ ꯐꯪꯂꯦ꯫ ꯇꯞꯅ ꯃꯃꯥꯏꯗꯨ ꯂꯩꯈꯠꯂꯛꯏ꯫ ꯃꯃꯤꯠꯇꯨꯅ ꯐꯝꯂꯤꯕ ꯃꯆꯦꯗ ꯌꯦꯡꯗꯨꯅ ꯇꯞꯅ, ꯏꯆꯦꯒꯤ ꯆꯥꯛ ꯁꯔꯨꯛꯇꯤ? ꯊꯣꯡꯒꯗꯕ ꯆꯦꯡꯅ ꯈꯖꯤꯛ ꯂꯩꯕ ꯎꯄꯥꯏ ꯂꯩꯇꯕꯗꯨꯗ ꯃꯧꯄꯥ ꯅꯨꯄꯥ ꯈꯛꯇ ꯆꯥꯔꯁꯅꯨ ꯍꯥꯏꯗꯅ ꯊꯝꯕꯥꯜꯅ ꯃꯧꯄꯥ ꯅꯨꯄꯥꯅ ꯆꯥꯅꯕ ꯆꯥꯛ ꯊꯣꯡꯕꯅꯤ꯫ ꯃꯧꯄꯥ ꯅꯨꯄꯥꯒꯤ ꯃꯐꯝꯗ ꯃꯍꯥꯛꯅ ꯑꯣꯏꯗꯕ ꯋꯥ ꯍꯥꯏꯖꯤꯟꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯑꯣꯏꯗꯕ ꯋꯥꯗꯣ ꯃꯧꯄꯥ ꯅꯨꯄꯥꯅ ꯐꯥꯈ꯭ꯔꯦ꯫ ꯑꯁꯨꯝ ꯍꯦꯛꯇ ꯈꯨꯝꯖꯤꯜꯂꯤ, ꯏꯆꯦꯗꯤ ꯆꯥꯅꯤꯡꯗ꯭ꯔꯕ, ꯑꯗꯨꯗ ꯆꯥꯛ ꯁꯔꯨꯛ ꯍꯥꯞꯇꯕꯅꯤꯗ꯫ ꯏꯆꯦ, ꯅꯪ ꯆꯥꯛ ꯂꯥꯝꯃꯦ ꯍꯥꯏꯗꯣ ꯆꯥꯊꯣꯛ, ꯉꯥꯔꯧꯁꯨ ꯌꯥꯎꯔꯕꯅꯤ, ꯅꯕꯨꯛ ꯊꯟꯅ ꯆꯥꯊꯣꯛ꯫
Muramba khongpham lengduna changluk mamang aduda mukpham thai aduga machebu yengduna hai kaigino ichena nokpa aingonda minambiri aisibu isigi irem khang nokpa natabrane ibuko si iche nokpa ga punna arebasi saminarase iche saning da tawbani nang chatho iche nokpa ga punna chaminarasi ba ipwadi maramokpani si chatho Moramana itap tapna aishu khangi de iche na nokpa bu kayagi matik nushib kayagi matik luna khanba haibdo nokpa su loina khangi iche na ai tabu charabade haiduna chara kaya henduna khang nungzu nung sathi dana aphang ba thabak su iche nang si uthukna naraibuk thire ko karino nang na haidu ise kari su tawde hingba haibase asini punsi haibase thabak ni thabak ka sagona trabu punsi dudi hingbagi kanaba leite chaklami hairaga wakoi ngangdana leire ahawin sangsu nate ingkrabadi amuka hena hawraroi chatho iche ngai ke iche chatho oba Moramba wa makha taruche magi mapukning adudi nungsibana loire machi oiriba mahakna maupa magi da makta khanbi basibu ubada machi siga punsigi oina mahak lapthokna bangamgani ningtre makut hamduna chaktu saba hawi adumna sak sabaduda makutta ngasai yatkibagi mafam aduda thuplai machegi mamangda lotpani lotki khanna haidoktabani adubu khanghaudana masil adudagi ayo hain haidokri maduda thambalna kaidore bungo kaidorage nang kashu tawde haiga nakut kaidorage nangi yengi kadaidano nakutu tingtho iche kashu tawdi ibungo nang isida walot kano nakutu tingtho kashu tawde haiba iche madubu lotnaba kana hotnai thambal masadi hena singnaba maphauduna maupa nupagi makut yetta satlamduna makubaktu namduna tingtho halli maupa nupagi makubak aduna ising hanbagi mafam ketkibagi yatkibagi ithokibagi dakpham khara leiribado mamit aniduni hek urui madu ubada thambal magi thamoi swai lawi milu anida pirang ihoduna ibuko sikari nangbu kari thabak suruke maupa nupata yengduna mu makha thai ha nangbu kari thabak suruke hai isida singna hai nang kari thabak suruke iche kashu thabak suba natida minamgano nachi aingonda nang minamgi haina khanga se asengdu iseda hai nang kari thabak surui iche hai se hai Moramba haidaba yadraduna tapna hairei iche ei Muhammad Chawbal hoida makhoi wayaloi ha machegi mataududa kashu waba thabak nate deiche Muhammad Chawbal na silsu pirei hairaga makhongdo haipe tingthoklaga kongrau ki phurit khawdudagi ayawbu sil khradu paiduna puthorei tu sikai pirei madu ubada thambal magi thamoi phajin mangamdri milu ani da pandura leiramba pirangdu maningtamna maithong tamna sinthakri thambal kaplai konjel thokna mahak kaplai madawaduda morambana ije kahi kapinu je si kapka ibu karigino nangna asumna tori ichina nangonda thabak amata suba yadi haina haiba natra karigino nangni ichegi wa tataba nanguna kanana thabak su haibage ije nokpa se hojikti saurene isiena thakpidana nokpa se hojikti chawba sarek mapung phare ichena wana nupi goibigi ikaiba pumnamak thadokduna thabak suduna nokpa ibunga si phawba thaklakpado iche nokpa gi thamoida yingba ngamdene ichena awaba kaya khang heigi mangda mumonok sinnaba mato iche nokpa gi thamoi si phungamdene iche ai sinangi na chemni de machiyaba oida tawpham thokpani ipa sauch machiyaba isau na leiringaida karigi ipwana migi thabak suzarugani iche hojikti nokpa pangal sauri iche po thabiro nokpa amu isegi muhut sinduna thabak suba sajarage sil talage madu yade adumna tawba yade ipwagi da makta iche leiri basiri iche phare ngasi oikre
ꯅꯪ ꯃꯇꯨꯡꯗꯗꯤ ꯑꯃꯨꯛ ꯍꯟꯅ ꯃꯤꯒꯤ ꯊꯕꯛ ꯁꯨꯕ ꯆꯠꯀꯅꯨꯀꯣ. ꯏꯆꯦ, ꯃꯤꯅ ꯍꯥꯏꯅꯕ ꯋꯥ ꯅꯧꯄ꯭ꯋꯥ ꯇꯥꯔꯤ. ꯃꯧꯄ꯭ꯋꯥ ꯑꯃ ꯂꯩꯔꯒ ꯃꯆꯦꯕꯨ ꯃꯤꯒꯤꯗ ꯊꯕꯛ ꯁꯨꯕ ꯆꯠꯍꯜꯂꯤ ꯍꯥꯏꯅ ꯍꯥꯏꯅꯕꯗꯣ ꯅꯧꯄ꯭ꯋꯥꯒꯤ ꯅꯥꯀꯣꯡ ꯑꯅꯤꯅ ꯇꯥꯕ ꯉꯝꯗꯦ. ꯏꯆꯦꯒꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯅꯧꯄ꯭ꯋꯥ ꯊꯕꯛ ꯁꯨꯖꯒꯦ. ꯊꯝꯕꯥꯜ ꯃꯤꯠꯀꯤ ꯄꯤꯗꯨ ꯑꯃꯨꯛꯀ ꯍꯦꯟꯅ ꯁꯤꯟꯊꯔꯛꯏ. ꯃꯣꯔꯥꯝꯕ ꯃꯆꯦꯒꯤ ꯃꯇꯧꯗꯨ ꯃꯍꯥꯛ ꯌꯦꯡꯕ ꯉꯝꯗꯦ. ꯃꯈꯨꯠ ꯑꯗꯨꯅ ꯃꯆꯦꯒꯤ ꯄꯤꯔꯥꯡꯗꯨ ꯇꯩꯊꯣꯛꯇꯨꯅ, ꯏꯆꯦ, ꯅꯧꯄ꯭ꯋꯥ ꯂꯥꯟꯖꯔꯦ. ꯏꯆꯦꯅ ꯄꯥꯝꯗꯕ ꯊꯕꯛ ꯑꯃꯗ ꯅꯧꯄ꯭ꯋꯥ ꯇꯧꯖꯔꯔꯣꯏ. ꯏꯆꯦ, ꯀꯞꯂꯅꯨ. ꯏꯆꯦ ꯀꯞꯄꯁꯦ ꯅꯧꯄ꯭ꯋꯥꯒꯤ ꯊꯃꯣꯏꯁꯤ ꯈꯥꯡꯕ ꯉꯝꯗꯤꯌꯦ. ꯏꯕꯨꯡꯉꯣ. ꯑꯁꯨꯝꯅ ꯆꯍꯤ 9-10 ꯍꯧꯖꯤꯟꯈ꯭ꯔ ꯃꯇꯨꯡꯗꯅꯤ ꯇꯝꯅ ꯍꯛꯀꯥꯝ ꯋꯥ ꯋꯥ ꯆꯟꯗꯨꯅ ꯑꯌꯨꯛ ꯑꯗꯨ ꯊꯦꯡꯕ ꯃꯈꯩ ꯍꯦꯛ ꯍꯧꯒꯠꯂꯛꯏ. ꯃꯁꯥꯗ ꯐꯤ ꯏꯟꯗꯦ, ꯂꯤꯠꯂꯤꯕ ꯐꯨꯔꯤꯠ ꯑꯗꯨꯒ ꯁꯦꯠꯂꯤꯕ ꯐꯅꯦꯛ ꯑꯗꯨꯒ ꯑꯗꯨꯇꯅꯤ. ꯃꯧ ꯑꯃꯅꯤ ꯍꯥꯏꯕꯒꯤ ꯃꯁꯥꯗ ꯐꯤꯒ ꯏꯜꯂꯒ ꯂꯩꯕ ꯍꯩꯅꯕ ꯃꯤ ꯅꯠꯇꯦ ꯃꯍꯥꯛ. ꯗꯥꯔꯤꯗꯨꯗ ꯂꯦꯞꯇꯨꯅ ꯃꯈꯨꯠ ꯈꯨꯕꯥꯛꯇꯨꯅ ꯈꯟꯗꯨꯅ ꯍꯛꯀꯥꯝ ꯋꯥ ꯋꯥ ꯆꯠꯂꯤ. ꯃꯈꯨꯠ ꯅꯥꯝꯃꯗꯨꯅ ꯃꯀꯣꯛꯇꯨꯗ ꯍꯣꯠꯇꯨꯅ, ꯀꯩꯅꯣ ꯑꯩꯕꯣ, ꯌꯥꯍꯧꯕꯒ ꯆꯥꯛ ꯂꯥꯝ ꯂꯩꯔꯝꯃꯤꯁꯤꯕꯣ. ꯆꯥꯛꯄꯨ ꯈꯛꯂꯥꯝ ꯂꯥꯝꯃꯤꯗ ꯑꯩꯕꯣ. ꯅꯠꯇꯦ, ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯑꯩꯕꯨ ꯆꯥꯛ... ꯍꯣꯏꯅꯦ, ꯏꯟꯁꯥꯡ ꯍꯥꯎꯃꯟꯗꯕꯒꯤ ꯆꯥꯛ ꯑꯝꯇ ꯑꯩ ꯆꯥꯈꯤꯗꯕꯅꯤ. ꯑꯗꯨꯒꯤꯅꯦꯕ ꯌꯥꯍꯧꯕꯒ ꯆꯥꯛ ꯂꯥꯝꯂꯒ ꯂꯩꯔꯝꯃꯤꯁꯤ. ꯂꯥꯝꯃꯦ, ꯈꯥꯡꯕꯒ ꯉꯝꯗꯧ ꯃꯥꯟꯗ꯭ꯔꯦ ꯑꯩ. ꯑꯩꯈꯣꯏꯒꯤ ꯆꯥꯛꯀ ꯊꯣꯡꯈ꯭ꯔꯕ ꯖꯥꯠꯂꯥ? ꯃꯃꯥꯏ ꯍꯨꯠ ꯂꯩꯁꯤꯟꯗꯨꯅ, ꯏꯅꯝꯃ, ꯍꯣꯏ ꯏꯅꯝꯃ, ꯑꯩꯈꯣꯏꯒꯤ ꯆꯥꯛ ꯊꯣꯡꯂꯕ꯭ꯔꯣ? ꯈꯨꯝꯂꯛꯇꯦ. ꯈꯨꯝꯂꯛꯇꯕꯗꯨꯗ, ꯍꯩꯃꯥ, ꯈꯨꯝꯂꯛꯇꯦꯅ ꯁꯤꯗꯤ. ꯍꯣꯏ ꯏꯅꯝꯃ, ꯑꯩꯈꯣꯏꯒꯤ ꯆꯥꯛ ꯊꯣꯡꯂꯕ꯭ꯔꯥ ꯍꯥꯏꯕꯅꯦ. ꯈꯨꯝꯂꯛꯇꯤꯌꯦ. ꯂꯩꯁꯥꯕꯤ ꯑꯔꯤꯕꯤ ꯑꯣꯏꯕꯗꯒꯤ ꯃꯅꯥꯁꯤꯁꯨ ꯄꯪꯂꯕ꯭ꯔꯥ ꯀꯔꯤꯅꯣ? ꯍꯣꯏ ꯏꯅꯝꯃ ꯍꯥꯏꯔꯒ ꯏꯃꯨꯡꯗ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯦ. ꯆꯥꯛꯈꯨꯝ ꯆꯪꯗꯨꯅ ꯌꯦꯡꯂꯨꯕꯗ ꯂꯩꯔꯝꯗꯦ. ꯏꯍꯥꯡ ꯍꯥꯡꯗꯨꯅ ꯂꯩꯔꯝꯃꯤ. ꯃꯗꯨ ꯎꯕꯗ ꯇꯝꯅ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏ. ꯃꯈꯨꯠ ꯑꯅꯤꯗꯨꯅ ꯃꯈ꯭ꯋꯥꯡꯗ ꯃꯦꯠꯇꯨꯅ ꯍꯥꯏ, ꯀꯩꯅꯣ, ꯆꯥꯛꯈꯨꯝꯁꯤꯗꯤ ꯀꯔꯤꯁꯨ ꯇꯧꯗ꯭ꯔꯤꯅ? ꯑꯌꯨꯛꯀꯤ ꯆꯥꯛ ꯑꯝꯇ ꯊꯣꯡꯗ꯭ꯔꯤ ꯃꯥꯜꯂꯦ ꯍꯥꯏꯕ. ꯍꯧꯖꯤꯛ ꯐꯥꯎꯕ ꯆꯥꯛ ꯊꯣꯡꯗ꯭ꯔꯤꯕꯁꯤꯕు ꯀꯔꯤ? ꯀꯔꯝ ꯀꯥꯟꯗ ꯊꯣꯡꯂꯒ ꯀꯔꯝ ꯀꯥꯟꯗ ꯆꯥꯗꯧꯔꯤꯒꯦ? ꯑꯩꯅ ꯁꯣꯝꯗ ꯆꯥꯛ ꯂꯥꯝꯕꯅ ꯂꯣꯏꯔꯦ. ꯂꯩꯕꯁꯨ ꯎꯗꯦ ꯃꯗꯨꯒꯤ ꯂꯩꯁꯥꯕꯤ ꯑꯔꯤꯕꯤꯗꯣ. ꯑꯌꯨꯛꯀꯤ ꯃꯊꯧ ꯑꯃ ꯑꯣꯏꯅ ꯉꯟꯇꯥꯅ ꯆꯥꯛ ꯏꯁꯤꯡ ꯊꯣꯡ ꯊꯥꯛꯀꯦ ꯍꯥꯏꯕꯗꯤ ꯈꯟꯗꯦꯕ. ꯀꯗꯥꯏꯗꯕꯨ ꯆꯠꯇꯨꯅ ꯂꯩꯈ꯭ꯔꯕ ꯖꯥꯠꯅꯣ ꯃꯗꯨꯕꯨ? ꯉꯟꯇꯥꯅ ꯑꯩꯁꯦ ꯈꯣꯏꯗꯧ ꯍꯦꯛ ꯁꯥꯎꯒꯠꯍꯜꯂꯦ ꯍꯥꯏꯕ. ꯑꯁꯤ ꯍꯥꯏꯔꯒ ꯃꯄꯥꯜꯗ ꯑꯃꯨꯛ ꯄ꯭ꯔꯞ ꯊꯣꯛꯏ. ꯀꯗꯥꯏꯗ ꯂꯩꯔꯤ ꯖꯥꯠꯅꯣ ꯃꯗꯨꯕꯨ? ꯃꯊꯧ ꯃꯁꯛ ꯈꯪꯗꯕꯤꯗꯣ. ꯉꯁꯤꯅꯦ ꯑꯩꯅ ꯋꯥꯔꯛꯀꯅꯤꯀꯣ. ꯌꯦꯡꯊꯣꯛꯂꯨꯕꯗ ꯊꯣꯡꯒꯥꯜꯗ ꯃꯅꯝ ꯄꯨꯟ ꯌꯦꯞꯇꯨꯅ ꯆꯪꯂꯛꯂꯤꯕꯗꯨ ꯎꯏ. ꯇꯝꯅ ꯌꯥꯝꯅ ꯁꯥꯎꯅ ꯃꯃꯤꯠ ꯑꯗꯨ ꯐꯩꯖꯩꯅ ꯃꯅꯝ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯂꯩ. ꯊꯝꯕꯥꯜ ꯏꯁꯤꯡ ꯄꯨꯟ ꯑꯗꯨꯃꯒ ꯃꯌꯨꯝ ꯇꯝꯅ ꯆꯪꯂꯛꯏ. ꯃꯈꯣꯡꯗꯨꯅ ꯃꯪꯒꯣꯜꯗ ꯍꯦꯛ ꯊꯥꯡꯒꯠꯄꯒꯅꯤ. ꯇꯝꯅꯥꯅ, ꯀꯩꯅꯣ, ꯍꯧꯖꯤꯛꯁꯤꯕꯨ ꯑꯌꯨꯛꯀꯤ ꯄꯨꯡ ꯀꯌꯥ ꯇꯥꯈ꯭ꯔꯕꯗꯤ? ꯍꯧꯖꯤꯛꯇꯒ ꯏꯁꯤꯡꯒ ꯁꯣꯛꯇꯨꯅ ꯇꯧꯔꯤꯁꯤꯕꯣ? ꯆꯥꯛꯅ ꯀꯔꯝ ꯀꯥꯟꯗ ꯊꯣꯡꯗꯣꯏꯕ? ꯊꯝꯕꯥꯜꯅ ꯇꯞꯅ, ꯏꯁꯤꯡ ꯂꯩꯇꯕꯗꯨꯗ ꯏꯁꯤꯡ ꯄꯨꯜꯁꯤꯃꯨ ꯁꯣꯛꯂꯨꯕꯅꯤ. ꯌꯥꯅꯤ, ꯍꯧꯖꯤꯛ ꯑꯗꯨꯝ ꯊꯣꯡꯂꯒꯦ. ꯏꯁ, ꯍꯧꯖꯤꯛ ꯑꯗꯨꯝ ꯊꯣꯡꯂꯒꯦ ꯀꯥꯏꯅ? ꯆꯥꯛꯄꯨ ꯍꯧꯖꯤꯛꯇ ꯊꯣꯡꯂꯒ ꯍꯧꯖꯤꯛꯇ ꯂꯣꯏꯒꯗ꯭ꯔꯣ? ꯁꯣꯝꯗ ꯑꯩꯗꯤ ꯆꯥꯛ ꯂꯥꯝꯅ ꯂꯣꯏꯔꯦ. ꯀꯩꯅꯣ ꯍꯥꯏꯕꯅꯤ ꯏꯅꯝꯃꯅ ꯇꯧꯔꯤꯁꯦ? ꯀꯌꯥꯝꯕꯨ ꯀꯨꯏꯅꯤꯒꯦ? ꯏꯅꯝꯃ ꯐꯠ ꯊꯣꯡꯂꯛꯀꯦ. ꯍꯣ, ꯐꯠ ꯈꯨꯊꯣꯡꯗꯣ ꯃꯑꯣꯡ ꯑꯃ ꯇꯧꯅꯤꯡꯉꯦ. ꯊꯨꯅ ꯊꯣꯡꯅꯕ ꯍꯣꯠꯅꯕꯗ ꯆꯥꯛ ꯏꯟꯁꯥꯡꯗꯤ ꯑꯝꯇ ꯍꯥꯎꯔꯣꯏꯗꯣꯔꯤꯕ. ꯉꯔꯥꯡꯁꯨꯅꯤ, ꯅꯍꯥꯟꯁꯨꯅꯤ. ꯏꯅꯝꯃꯅ ꯊꯣꯡꯕ ꯆꯥꯛ ꯏꯟꯁꯥꯡꯅ ꯆꯥꯕ ꯊꯛꯄ ꯑꯝꯇ ꯌꯥꯔꯛꯇ꯭ꯔꯤꯁꯦ. ꯏꯟꯁꯥꯡꯅ ꯏꯟꯁꯥꯡ ꯍꯥꯎꯇ꯭ꯔꯤꯕ. ꯀꯩꯅꯣ ꯍꯥꯏꯕꯅꯤ ꯏꯃꯨꯡ ꯑꯁꯤꯗ ꯇꯧꯔꯤꯁꯦ? ꯏꯃꯨꯡ ꯑꯁꯤꯗ ꯊꯣꯡꯂꯤꯕ ꯆꯥꯛ ꯏꯟꯁꯥꯡ ꯑꯁꯤꯗꯤ ꯁꯥ ꯁꯟ ꯐꯥꯎꯕꯅ ꯆꯥꯎ ꯍꯥꯏꯕ ꯌꯥꯔꯣꯏꯍꯦ. ꯂꯩꯇꯗꯨꯅ ꯇꯧꯕꯅꯤ. ꯑꯔꯩ ꯑꯔꯩꯕ ꯈꯔꯁꯨ ꯆꯥꯕ ꯇꯥꯔꯦꯗꯅ. ꯀꯩꯅꯣ, ꯑꯔꯩ ꯑꯔꯩꯕ ꯆꯥꯕ ꯍꯥꯏꯕꯕꯨ ꯀꯩꯅꯣ? ꯑꯩꯁꯤꯕꯨ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯕ ꯑꯐꯪ ꯑꯐꯪꯕ ꯄꯪꯆꯥꯗ ꯆꯥꯔꯒ ꯍꯤꯡꯕ ꯃꯤꯒ ꯃꯥꯜꯂꯨꯔꯕꯣ? ꯇꯧꯅꯨ ꯇꯧꯅꯨ ꯏꯅꯝꯃ. ꯋꯥ ꯉꯥꯡꯕꯗ ꯃꯤ ꯌꯦꯡꯂꯒ ꯋꯥ ꯉꯥꯡꯉꯨ. ꯍꯣꯏꯁꯦ ꯍꯣꯏꯁꯦ, ꯏꯅꯝꯃꯁꯨ ꯍꯥꯎꯅꯕ ꯍꯣꯠꯅꯒꯦ ꯍꯥꯏꯔꯒ ꯃꯈꯣꯡ ꯊꯥꯡꯉꯤ. ꯃꯁꯤꯗ ꯇꯝꯅꯥꯟ ꯍꯦꯟꯅ ꯁꯥꯎꯅ, ꯍꯦ ꯀꯩꯅꯣ? ꯑꯩꯅ ꯉꯥꯡꯂꯤꯕ ꯋꯥꯁꯤꯒ ꯇꯥꯗꯈꯩ ꯅꯈꯣꯡ ꯊꯥꯡꯗꯨꯅ ꯍꯦꯛꯇ ꯆꯪꯈꯤꯒꯦ ꯇꯧꯔꯤꯕꯗꯨꯕꯣ? ꯅꯠꯇꯦ, ꯏꯅꯝꯃꯒꯤꯁꯤ ꯑꯩꯕꯨ ꯎꯁꯤꯠꯇ꯭ꯔꯤꯔꯣ? ꯃꯥꯒꯤ ꯋꯥꯉꯥꯡ ꯑꯗꯨꯗ ꯊꯝꯕꯥꯜꯅ, ꯀꯩꯅꯣꯅꯦ ꯇꯝꯅ, ꯅꯪꯅ ꯑꯩꯉꯣꯟꯗ ꯉꯥꯡꯂꯤꯕ ꯋꯥꯉꯥꯡ ꯑꯗꯨꯕꯨ? ꯑꯩꯁꯤ ꯅꯅꯝꯃꯅꯤꯅꯦ. ꯍꯣꯏ, ꯏꯅꯝꯃ ꯑꯣꯏꯕꯒꯤꯅꯦ ꯑꯩꯅ ꯍꯥꯏꯔꯤꯁꯦ. ꯑꯩꯕꯨ ꯌꯥꯝꯅ ꯎꯁꯤꯠꯇ꯭ꯔꯤꯔ ꯍꯥꯏꯕ. ꯏꯅꯝꯃꯕꯨ ꯅꯪꯉꯣꯟꯗ ꯀꯔꯤ ꯁꯣꯏꯈ꯭ꯔꯒꯦꯅꯦ? ꯃꯅꯥꯛꯇ ꯐꯠ ꯆꯪꯁꯤꯜꯂꯒ ꯃꯃꯤꯠ ꯑꯅꯤꯗꯨꯅ ꯈꯥꯅ ꯌꯦꯡꯂꯒ, ꯏꯁ, ꯑꯩꯕꯨ ꯀꯔꯤ ꯁꯣꯏꯈ꯭ꯔꯒꯦ ꯀꯥꯏꯅ? ꯑꯁꯤ ꯍꯥꯏꯔꯒ ꯃꯈ꯭ꯋꯥꯡꯗ ꯌꯦꯞꯂꯤꯕ ꯏꯁꯤꯡ ꯄꯨꯟ ꯑꯗꯨ ꯇꯥꯞ ꯂꯥꯝꯂꯒ ꯂꯩꯃꯥꯏꯗ ꯍꯦꯛꯇ ꯊꯥꯗꯩ. ꯏꯁꯤꯡ ꯄꯨꯟꯗꯨ ꯖ꯭ꯋꯥꯏ ꯆꯥꯏꯊꯣꯛꯇꯨꯅ ꯂꯩꯕꯥꯛ ꯃꯈꯥꯗ ꯄꯨꯝꯆꯥꯏ ꯆꯥꯏꯅ ꯇꯥꯏ. ꯃꯇꯧ ꯑꯗꯨꯗ ꯊꯝꯕꯥꯜꯅ, ꯇꯝꯅ, ꯀꯔꯤꯅꯣ ꯅꯪꯒꯤ ꯃꯇꯧ ꯑꯁꯤꯕꯣ? ꯑꯁꯨꯝꯅ ꯇꯧꯕ ꯀꯅꯥꯅ ꯍꯧꯅꯕꯒꯦ? ꯏꯁꯤꯡ ꯄꯨꯟ ꯑꯁꯤ ꯂꯣꯏꯅ ꯀꯥꯏ. ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯑꯁꯨꯝꯅ ꯇꯧꯔꯤꯕ? ꯏꯅꯝꯃꯅ ꯅꯪꯉꯣꯟꯗ ꯀꯌꯥꯝ ꯀꯥꯏꯕ ꯋꯥ ꯉꯥꯡꯂꯒꯦꯅꯦ? ꯃꯁꯤ ꯑꯣꯏꯔꯗꯤ ꯐꯔꯩꯅꯤꯕ. ꯍꯧꯈꯣꯕ ꯑꯩꯉꯣꯟꯗ. ꯅꯣꯡꯉꯥꯟꯈꯤꯕꯗꯤ ꯐꯅ ꯀꯨꯏꯔꯝꯂꯅꯤ. ꯍꯧꯖꯤꯛꯇꯒ ꯏꯁꯤꯡ ꯁꯣꯛꯂꯒ ꯈꯣꯟꯖꯦꯜꯒ ꯏꯃꯦꯡ ꯂꯦꯡꯊꯔꯒ
ꯌꯥꯅꯤ ꯊꯨꯅ ꯊꯣꯡꯂꯒꯦ ꯀꯥꯏꯅ ꯍꯦ ꯂꯩꯁꯥꯕꯤ ꯑꯔꯤꯕꯤ ꯅꯪꯅ ꯊꯣꯡꯕ ꯊꯥꯛꯄ ꯏꯟꯁꯥꯡꯒ ꯆꯥꯖꯅꯤꯡꯕ ꯃꯤ ꯅꯠꯇꯦ ꯑꯩꯁꯦ ꯈꯪꯉꯕ ꯇꯝꯅ ꯅꯃꯥꯏꯕ ꯄꯥꯜꯂꯤꯕꯗꯨꯁꯨ ꯏꯀꯥꯏꯕ ꯈꯪꯗꯦꯅꯦ ꯀꯣꯛ ꯅꯌꯨꯝ ꯄꯥꯟꯈꯤꯕ ꯌꯥꯗ꯭ꯔꯣ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯌꯨꯝ ꯑꯁꯦ ꯆꯨꯔꯨ ꯆꯨꯔꯨ ꯑꯁꯨꯝ ꯂꯩꯁꯤꯟꯗꯨ ꯂꯩꯔꯤꯕꯁꯤꯕꯣ ꯅꯪꯅ ꯌꯨꯝ ꯑꯁꯤꯗ ꯆꯨꯔꯨ ꯆꯨꯔꯨ ꯂꯩꯃꯟꯗꯅ ꯑꯩꯈꯣꯏ ꯌꯨꯝ ꯑꯁꯤꯗꯒ ꯂꯩꯐꯝ ꯆꯥꯐꯝꯒ ꯑꯃꯠꯇ ꯍꯦꯛ ꯈꯪꯗ꯭ꯔꯦ ꯅꯌꯨꯝ ꯄꯥꯟꯕꯤꯈ꯭ꯔꯣ ꯌꯥꯔꯦ ꯂꯩꯕꯤꯔꯅꯨ ꯁꯤꯗꯒ ꯑꯝꯇ ꯊꯝꯕꯥꯜ ꯇꯝꯅꯥꯒꯤ ꯋꯥꯍꯩꯁꯤꯡ ꯑꯁꯤ ꯇꯥꯕꯗ ꯃꯥꯒꯤ ꯊꯃꯣꯏ ꯈꯥꯡꯕ ꯉꯝꯗꯦ ꯑꯁꯤꯒꯨꯝꯕ ꯋꯥꯐꯝ ꯑꯁꯤ ꯇꯝꯅꯥꯅ ꯃꯉꯣꯟꯗ ꯍꯟꯅ ꯍꯟꯅ ꯍꯥꯏꯔꯤ ꯃꯥꯒꯤ ꯃꯅꯥꯀꯣꯡ ꯑꯅꯤꯅ ꯋꯥꯐꯝ ꯑꯁꯤ ꯇꯥꯕꯗ ꯃꯍꯥꯛꯀꯤ ꯊꯃꯣꯏ ꯍꯦꯛꯇ ꯁꯣꯛꯏ ꯃꯍꯥꯛ ꯍꯦꯛꯇ ꯀꯞꯅꯤꯡꯂꯛꯏ ꯃꯍꯥꯛ ꯂꯩꯁꯥꯕꯤ ꯑꯔꯤꯕꯤ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ ꯃꯇꯝ ꯆꯥꯅ ꯃꯌꯨꯝ ꯃꯀꯩ ꯄꯥꯜꯍꯧꯗꯦ ꯃꯧꯄꯥ ꯅꯨꯄꯥ ꯑꯁꯤꯒꯤꯗꯃꯛꯇ ꯈꯟꯕꯗ ꯃꯍꯥꯛ ꯃꯌꯨꯝ ꯄꯥꯟꯕꯒꯤ ꯋꯥꯈꯜ ꯂꯩꯈꯤꯗꯦ ꯉꯁꯤꯗꯤ ꯃꯧꯄꯥ ꯅꯨꯄꯥꯒꯤ ꯅꯨꯄꯤꯅ ꯃꯥꯒꯤ ꯃꯐꯝꯗ ꯑꯁꯤꯒꯨꯝꯕ ꯇꯥꯕ ꯉꯝꯗꯕ ꯋꯥꯐꯝ ꯑꯁꯤ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯥꯏꯔꯤ ꯇꯞꯅ ꯅꯪꯕꯨ ꯅꯨꯄꯤ ꯅꯠꯇꯕ꯭ꯔꯅꯦ ꯀꯔꯤꯅꯣ ꯅꯪꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯤꯕꯗꯣ ꯑꯩꯁꯤ ꯅꯪꯒꯤ ꯅꯅꯝꯃꯅꯤꯅꯦ ꯑꯁ ꯇꯥꯅꯤꯡꯗꯦꯗ ꯑꯩꯅ ꯉꯥꯡꯂꯤꯕ ꯋꯥꯁꯤꯗꯨ ꯃꯨꯟꯅ ꯇꯥꯔꯒ ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂꯨ ꯀꯣꯛꯅ ꯌꯨꯝ ꯄꯥꯟꯕꯤꯈ꯭ꯔꯣ ꯏꯅꯝꯃꯅ ꯌꯨꯝꯁꯤꯗ ꯑꯔꯤꯕꯤ ꯑꯣꯏꯅ ꯂꯩꯕꯁꯦ ꯑꯩ ꯌꯥꯝꯅ ꯍꯩꯅꯗꯦ ꯏꯅꯝꯃꯅ ꯅꯨꯄꯥ ꯂꯩꯇꯦ ꯍꯥꯏꯔꯒꯅ ꯑꯩꯅ ꯊꯣꯛꯄ ꯑꯃ ꯁꯦꯝꯃꯛꯀꯦ ꯀꯣꯛ ꯌꯨꯝ ꯄꯥꯟꯈ꯭ꯔꯣ ꯑꯩꯈꯣꯏꯁꯨ ꯋꯥꯏꯁꯪ ꯅꯣꯡꯇ ꯂꯩꯍꯧꯒꯦ ꯑꯩꯅ ꯌꯨꯝ ꯑꯁꯤꯗ ꯂꯩꯕꯁꯤꯗ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯀꯥꯏꯔꯒꯦꯅꯦ ꯍꯩꯃ ꯃꯗꯨ ꯏꯅꯝꯃ ꯈꯪꯖꯗ꯭ꯔꯣ ꯏꯅꯝꯃꯅ ꯁꯤꯗ ꯌꯨꯝ ꯄꯥꯟ ꯈꯪꯗꯗꯅ ꯁꯨꯔꯨ ꯁꯨꯔꯨ ꯅꯩꯗꯨ ꯂꯩꯕꯁꯤꯗ ꯑꯩꯈꯣꯏꯗ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯀꯥꯏꯍꯜꯂꯤ ꯍꯥꯏꯕꯁꯤ ꯏꯅꯝꯃ ꯅꯁꯥꯅ ꯈꯪꯖꯗ꯭ꯔꯕ ꯇꯝꯅ ꯑꯩꯕꯨ ꯎꯕꯗ ꯃꯤꯅꯅꯦ ꯇꯝꯅ ꯅꯣꯏꯒꯤ ꯅꯅꯝꯃ ꯃꯌꯨꯝ ꯄꯥꯟ ꯈꯪꯗꯕꯤ ꯑꯃ ꯂꯩꯕꯗꯣ ꯃꯥꯏꯕꯨ ꯆꯥꯟꯅꯕ꯭ꯔꯥ ꯃꯈꯣꯏꯁꯤ ꯌꯥꯝꯅ ꯌꯦꯡꯁꯤꯟꯕꯅꯤ ꯍꯥꯏꯗꯅ ꯏꯇꯠ ꯇꯠꯇꯅ ꯍꯥꯏꯔꯤꯕ ꯃꯈꯣꯏꯅ ꯍꯥꯏꯔꯤꯕ ꯋꯥꯁꯤꯡ ꯑꯁꯤꯁꯨ ꯂꯣꯏꯅ ꯆꯨꯝꯂꯤꯕ ꯊꯝꯕꯥꯜ ꯈꯔ ꯁꯥꯎꯔꯞꯅ ꯇꯝꯅ ꯅꯪꯒꯤ ꯋꯥꯉꯥꯡꯗꯨ ꯍꯦꯟꯃꯜꯂꯤ ꯂꯩꯇꯣꯟꯗ ꯁꯔꯨ ꯄꯥꯟꯗꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯉꯥꯡꯅꯤꯡꯕ ꯁꯛꯅꯤꯡꯕ ꯅꯅꯤꯡ ꯌꯥꯝꯅ ꯇꯧꯒꯅꯨ ꯑꯩꯁꯦ ꯐꯔꯕꯁꯨ ꯐꯠꯇ꯭ꯔꯕꯁꯨ ꯅꯊꯛꯀꯤ ꯑꯍꯜꯅꯤ ꯏꯁ ꯀꯤꯖꯔꯦꯗ ꯏꯅꯝꯃꯒꯤꯁꯤ ꯑꯩꯕꯨ ꯐꯨꯒꯦ ꯍꯥꯏꯔꯤꯔꯅꯦ ꯉꯝꯅꯤ ꯍꯥꯏꯔꯗꯤ ꯐꯨꯔꯣꯅꯦ ꯁꯦ ꯐꯨꯔꯣꯕꯁꯦ ꯅꯪꯒꯤ ꯋꯥꯉꯥꯡ ꯈꯨꯗꯤꯡꯗ ꯑꯩꯕꯨ ꯌꯨꯝ ꯑꯁꯤꯗꯒꯤ ꯆꯠꯈꯤꯅꯕ ꯌꯥꯎꯏ ꯍꯥꯏꯕꯁꯨ ꯑꯩ ꯈꯪꯏ ꯃꯗꯨ ꯇꯧꯒꯅꯨ ꯅꯕꯦꯝꯃ ꯑꯩꯅꯅꯤ ꯅꯪꯒꯤ ꯅꯄꯨꯔꯣꯏꯕꯕꯨ ꯆꯥꯎꯅꯕ ꯌꯣꯛꯄꯤꯔꯛꯏꯁꯦ ꯑꯌꯣ ꯅꯣꯛꯆꯅꯤꯡꯗ꯭ꯔꯥ ꯃꯗꯨꯗꯤ ꯇꯧꯐꯝ ꯊꯣꯛꯄꯅꯤꯅꯦ ꯑꯩꯅ ꯍꯥꯏꯗꯤ ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯒ ꯏꯅꯝꯃꯅ ꯇꯧꯕꯤꯔꯤꯕꯁꯤꯕꯨ ꯀꯔꯤꯅꯣ ꯍꯥꯏꯕ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯍꯥꯏꯅꯕ ꯋꯥꯐꯝ ꯑꯃꯁꯨ ꯂꯩꯕꯅꯤꯀꯣ ꯅꯤꯉꯣꯜ ꯃꯄꯥꯝꯗ ꯁꯤꯌꯨ ꯍꯥꯏꯅ ꯇꯝꯗꯕꯅꯤ ꯁꯤ ꯈꯪ ꯅꯪ ꯋꯥ ꯉꯥꯡꯕ ꯌꯥꯝꯅ ꯍꯦꯟꯃꯜꯂꯤ ꯇꯝꯅ ꯅꯪ ꯅꯆꯤꯟꯗꯔꯩ ꯐꯥꯖꯤꯜꯂꯨ ꯍꯥꯏꯔꯤꯅꯤ ꯀꯩꯅꯣ ꯑꯩꯗꯤ ꯍꯥꯏꯔꯤꯕꯅꯤ ꯑꯩꯒꯤꯁꯤ ꯍꯥꯏꯔꯤꯕ ꯏꯁꯤꯜꯂꯁꯤ ꯄꯦꯟꯅ ꯍꯥꯏꯒꯅꯤ ꯍꯦ ꯂꯩꯁꯥꯕꯤ ꯑꯔꯤꯕꯤ ꯈꯨꯃꯨ ꯊꯣꯛꯄꯤ ꯅꯌꯨꯝ ꯄꯥꯟ ꯈꯪꯗꯕꯤ ꯆꯠꯄꯤꯈ꯭ꯔꯣ ꯂꯩꯕꯤꯔꯅꯨ ꯌꯨꯝ ꯑꯁꯤꯗꯒ ꯅꯋꯥ ꯅꯥꯏꯒꯦ ꯍꯥꯏꯔꯕꯁꯨ ꯅꯥꯏꯈ꯭ꯔꯣ ꯆꯠꯈ꯭ꯔꯣ ꯌꯦꯡꯅꯤꯡꯗ꯭ꯔꯦ ꯌꯨꯝ ꯑꯁꯤꯗ ꯅꯪꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯕ ꯑꯩꯁꯨ ꯄꯥꯝꯗꯦ ꯍꯥꯏꯔꯤꯕꯁꯤꯅꯤ ꯐꯅ ꯊꯤꯅ ꯍꯥꯏꯔꯕꯁꯨ ꯅꯃꯣꯏꯗ ꯏꯀꯥꯏꯕ ꯈꯪꯗꯦ ꯂꯩꯀꯥꯏ ꯑꯁꯤꯒꯤ ꯅꯁꯨꯡ ꯅꯃꯥꯟꯅꯕꯤ ꯀꯅꯥꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯩꯁꯥꯗꯨ ꯂꯩꯕ ꯌꯥꯎꯔꯤꯕꯒꯦ ꯈꯔꯁꯨ ꯏꯀꯥꯏꯕ ꯈꯪꯉꯨꯅꯤ ꯏꯅꯝꯃ ꯃꯤ ꯂꯣꯏꯅ ꯃꯆꯥ ꯆꯥꯎꯅꯈ꯭ꯔꯦ ꯋꯥꯐꯝ ꯑꯁꯤꯗ ꯊꯝꯕꯥꯜ ꯁꯥꯎꯅꯤꯡꯕꯅ ꯃꯍꯥꯛ ꯈꯥꯡꯕ ꯉꯝꯗ꯭ꯔꯤ ꯃꯈꯨꯠ ꯈꯨꯕꯥꯛ ꯑꯗꯨꯅ ꯁꯥꯐꯨ ꯀꯟꯅ ꯍꯦꯛꯇ ꯐꯥꯖꯤꯟꯕ ꯉꯝꯗꯅ ꯇꯝꯅꯥꯒꯤ ꯃꯃꯥꯏ ꯑꯗꯨꯗ ꯁꯦꯠ ꯊꯥꯖꯤꯜꯂꯤ ꯑꯗꯨꯒ ꯍꯥꯏꯈꯣꯅꯦ ꯅꯪꯒꯤ ꯍꯧꯖꯤꯛꯀꯤ ꯋꯥꯐꯝꯁꯤꯡꯗꯣ ꯑꯃꯨꯛꯇꯒ ꯍꯟꯅ ꯍꯥꯏꯈꯣꯅꯦ ꯑꯁꯨꯛ ꯌꯥꯝꯅ ꯊꯛꯈꯥ ꯅꯥꯏꯗꯕ ꯑꯩ ꯑꯁꯤ ꯅꯪꯅ ꯀꯔꯤꯅꯤ ꯍꯥꯏꯅ ꯈꯟꯒꯦ ꯑꯩꯁꯦ ꯌꯨꯝ ꯑꯁꯤꯒꯤ ꯅꯤꯡꯉꯣꯜꯅꯤꯅꯦ ꯅꯪꯒꯨꯝꯕꯤ ꯑꯃꯅꯁꯨ ꯑꯩꯉꯣꯟꯗ ꯑꯗꯨ ꯀꯟꯕ ꯋꯥꯍꯩ ꯍꯥꯏꯕ ꯁꯥꯏ ꯍꯦ ꯅꯪꯕꯨ ꯌꯨꯝ ꯑꯁꯤꯒꯤ ꯇꯥꯟꯊꯣꯛꯄ ꯉꯝꯃꯤ ꯍꯥꯏꯕꯁꯦ ꯅꯪ ꯃꯁꯤꯈꯛ kaugano. Tamna saubana loi, makotuna makazai aduta nanduna yamna sauna. Kari slate the binangumana, Higi might the kupana tarba. Imana pauba, the sea pole pasida, Imai the hydro, Inangan, see the pauba sit taratri. They sabi aribinana, Igi might the kupana tarba. Pai, Kanga, Kananangam Gahabado, Yinagani, Nasiki Nubita, Kananangam Gahabado, Yinagani Haribasi. Is I was so, you must see it tanto pungam nikai. You never tarried. Makoy the part of you must the handle kiss. I don't give up. I am the penny. I am Puraba. I am the penny. The Siki Nubita, Tamna Kanano Hibase, Chap Chana Kangan. I am Usitabaya. Assume the sound Hiram Laga, Mamaiduna Nanduna, imung the set juncture. Tambal, sounding Bakaya Sumahak, Nahan Makaidi Kangmani, Kang to the Mahak Lakbani, Lady Batamnada, Akan Wakak Haidabani, Adubunga City, Mahak, Kang Mangambagi Pangala Dulan Kibana, Makutna Taruri. Makut Taruri Haibatani, Matamoy Atu Nungai Daba Pawi. Karamna Nungaigani, Parabasu Patrabasu Mahak Asi, Yum Asigi Asingba, Yuburi Bini Haina, Mahakna Kanzaribani. Tamna Yamna Sao Kraiba Mahakani, Adubukari Karamu Wahaibu Hairuni. Tambal,
ꯋꯥꯈꯜ ꯈꯟꯐꯝ ꯈꯪꯗ ꯏꯃꯨꯡꯗ ꯁꯨꯝꯗ꯭ꯔꯤꯡ ꯆꯪꯏ ꯌꯥꯁꯪꯂꯛꯄ ꯃꯇꯝꯅꯤ ꯊꯝꯕꯥꯜ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯈꯔ ꯇꯧꯁꯤꯜꯂꯝꯂꯒ ꯐꯠ ꯑꯃꯨꯛ ꯌꯨꯝꯂꯣꯟꯅꯕ ꯃꯅꯤ ꯍꯣꯏꯔꯣꯝꯗ ꯆꯠꯂꯤ ꯏꯅꯦ ꯑꯩ ꯂꯥꯛꯏ ꯉꯥ ꯍꯥꯏꯔꯝꯕꯗꯣ ꯂꯩꯔꯕꯅꯤ ꯄꯨꯊꯣꯛꯄꯤꯔꯛꯂꯒꯦ ꯂꯩꯔꯝꯃꯨꯀꯣ ꯍꯣꯏꯅꯦ ꯇꯝꯅꯥꯟ ꯑꯍꯥꯎꯕ ꯏꯟꯁꯥꯡ ꯑꯃꯠꯇ ꯆꯥꯗꯦ ꯈꯣꯠꯇꯦ ꯀꯥꯏꯅ ꯌꯥꯝꯅ ꯍꯥꯏꯕꯗꯨꯗ ꯉꯁꯤ ꯅꯨꯃꯤꯗꯥꯡꯗꯤ ꯉꯥ ꯂꯩꯔꯒ ꯊꯣꯡꯂꯒ ꯆꯥꯒꯦ ꯍꯥꯏꯗꯨꯅ ꯂꯩꯕꯅꯤ ꯇꯣꯝꯕꯤꯔꯩꯅ ꯊꯣꯛꯂꯛꯇꯨꯅ ꯁꯦ ꯉꯥ ꯍꯥꯏꯕꯗꯣ ꯌꯥꯔꯗ꯭ꯔꯦ ꯌꯦꯡꯉꯣ ꯌꯥꯔꯅꯤꯗ ꯏꯅꯦ ꯑꯩꯈꯣꯏ ꯑꯍꯨꯝꯗ ꯆꯥꯕꯒꯤꯕꯨ ꯁꯦ ꯂꯧꯔꯣ ꯍꯥꯎꯅ ꯊꯣꯡꯂꯒ ꯍꯦꯛ ꯆꯥꯎ ꯁꯦꯜꯁꯤꯗ ꯂꯩꯔꯦ ꯑꯦ ꯀꯔꯤꯒꯤ ꯁꯦꯜꯅꯣ ꯌꯥꯔꯦ ꯀꯩꯒꯤꯅꯣ ꯏꯅꯦ ꯁꯦꯜꯁꯤ ꯂꯧꯁꯤꯟꯕꯤꯌꯨ ꯌꯥꯔꯅꯤꯌꯦ ꯏꯅꯦꯅ ꯅꯨꯡꯁꯤꯗꯅ ꯄꯤꯕꯅꯤ ꯃꯁꯤ ꯊꯣꯡꯂꯒꯅꯦ ꯅꯈꯣꯏ ꯄꯨꯟꯅ ꯍꯥꯎꯅ ꯍꯦꯛ ꯆꯥꯃꯤꯟꯅꯧ ꯏꯅꯦ ꯀꯩꯁꯨ ꯈꯟꯅꯨꯅꯦ ꯑꯁꯨꯛ ꯀꯨꯏꯅ ꯂꯩꯔꯛꯄꯁꯤꯗ ꯅꯣꯡꯃꯇ ꯅꯪꯅ ꯑꯩꯉꯣꯟꯗ ꯏꯅꯦ ꯉꯥ ꯆꯥꯒꯦ ꯂꯩꯒꯦ ꯍꯥꯏꯕ ꯋꯥꯍꯩ ꯑꯁꯤ ꯁꯨꯡꯍꯥꯏ ꯍꯥꯏꯗꯦ ꯑꯗꯨꯒ ꯅꯈꯣꯏ ꯅꯆꯤꯟꯅꯥꯎꯄꯥꯁꯨ ꯉꯥ ꯆꯥꯛ ꯊꯣꯡꯂꯒ ꯄꯥꯛ ꯆꯥꯗꯦ ꯅꯪꯅ ꯃꯔꯛꯇ ꯇꯨꯔꯦꯜꯗꯒꯤꯅꯤ ꯈꯪꯗꯦ ꯂꯧꯕꯨꯛꯇꯒꯤꯅꯤ ꯈꯪꯗꯦ ꯉꯥ ꯈꯔ ꯐꯥꯔꯒ ꯆꯥꯕꯗꯨ ꯃꯉꯥꯏ ꯏꯅꯦꯅ ꯅꯨꯡꯁꯤꯗꯅ ꯄꯤꯕꯅꯤ ꯍꯥꯎꯅ ꯊꯣꯡꯂꯒ ꯆꯥꯃꯤꯟꯅꯔꯣ ꯏꯅꯦꯅ ꯁꯦꯜꯁꯨ ꯂꯧ ꯍꯥꯏꯕ ꯌꯥꯗ꯭ꯔꯕꯅꯤꯅ ꯏꯅꯦ ꯁꯦꯜꯁꯦ ꯑꯗꯨꯝ ꯄꯨꯔꯒꯦꯀꯣ ꯍꯣꯏꯅꯦ ꯅꯪꯒꯤ ꯑꯆꯤꯟꯕꯗ ꯑꯣꯏꯅ ꯁꯤꯖꯤꯟꯅꯧ ꯉꯥꯁꯤꯁꯨ ꯄꯨꯔꯣ ꯏꯅꯦ ꯑꯗꯨꯗꯤ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦꯀꯣ ꯍꯣꯏ ꯐꯅ ꯂꯩꯇ꯭ꯔꯕꯁꯨ ꯃꯤꯉꯣꯟꯗ ꯀꯌꯥ ꯍꯪꯂꯛꯇꯦ ꯃꯤꯅ ꯀꯔꯤ ꯍꯥꯏꯅꯈꯤꯅꯤ ꯍꯥꯏꯅ ꯈꯟꯗꯨꯅ ꯀꯤꯖꯅ ꯂꯩꯔꯛꯄꯅꯤ ꯃꯣꯔꯥꯝꯕꯁꯨ ꯃꯌꯨꯝꯗ ꯍꯜꯂꯛꯏ ꯃꯁꯤꯕꯨ ꯀꯧꯏ ꯈꯨꯝꯂꯛꯇꯕꯗꯨꯗ ꯆꯥꯛꯈꯨꯝꯂꯣꯝꯗ ꯆꯪꯗꯨꯅ ꯑꯃꯨꯛ ꯌꯦꯡꯏ ꯂꯩꯇꯦꯅꯦ ꯑꯩꯈꯣꯏ ꯁꯤꯗꯨꯕꯨ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯕꯖꯥꯠꯅꯣ ꯃꯥꯅꯁꯨ ꯉꯥ ꯂꯩꯔꯛꯄꯅꯤ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡꯗ ꯏꯃꯨꯡ ꯑꯗꯨꯗ ꯂꯥꯟ ꯑꯃ ꯊꯣꯛꯈꯤ ꯃꯥꯒꯤ ꯅꯨꯄꯤꯅ ꯃꯥꯒꯤ ꯃꯆꯦꯗ ꯑꯀꯟꯕ ꯋꯥꯐꯝ ꯃꯌꯥꯝ ꯑꯃ ꯍꯥꯏꯈꯤ ꯃꯗꯨ ꯇꯥꯕ ꯉꯝꯗ꯭ꯔꯗꯨꯅ ꯇꯝꯅꯥꯅ ꯆꯥꯅꯤꯡꯂꯤꯕ ꯑꯍꯥꯎꯕꯗꯨ ꯉꯁꯤꯗꯤ ꯄꯤꯖꯔꯒꯦ ꯍꯥꯏꯗꯨꯅ ꯃꯥꯅ ꯊꯕꯛ ꯍꯜꯂꯛꯄꯗ ꯀꯩꯊꯦꯜꯗꯒꯤ ꯂꯩꯔꯛꯄꯅꯤ ꯉꯥ ꯌꯥꯎꯕ ꯈꯥꯎꯗꯨ ꯆꯥꯛꯈꯨꯝꯗ ꯃꯐꯝ ꯆꯥꯅ ꯊꯅꯝꯂꯒ ꯃꯈꯣꯏꯒꯤ ꯀꯥꯗ ꯆꯪꯏ ꯃꯈꯣꯡ ꯍꯦꯛ ꯊꯥꯡꯖꯤꯜꯂꯨꯕꯒ ꯃꯥꯒꯤ ꯅꯨꯄꯤꯅ ꯇꯧꯔꯝꯂꯤꯕ ꯃꯑꯣꯡ ꯃꯇꯧꯗꯨ ꯎꯔꯦ ꯃꯃꯤꯠ ꯑꯅꯤꯗꯨ ꯂꯥꯎꯊꯣꯛꯇꯨꯅ ꯇꯝꯅꯥ ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯝꯂꯤꯕꯗꯨꯗꯤ ꯀꯩꯅꯣ ꯐꯤꯌꯣꯡꯒ ꯌꯣꯝꯂꯤꯕꯗꯨꯅ ꯍꯧꯖꯤꯛꯄꯨ ꯅꯪ ꯀꯗꯥꯏ ꯆꯠꯀꯦ ꯍꯥꯏꯔꯤꯅꯣ ꯇꯝꯅꯥ ꯉꯁꯥꯏꯗꯒꯤ ꯌꯣꯝꯕ ꯌꯥꯕ ꯐꯤ ꯐꯅꯦꯛ ꯃꯈꯩ ꯉꯕꯣꯡ ꯑꯃꯗ ꯂꯣꯏꯅ ꯌꯣꯝꯁꯤꯟꯗꯨꯅ ꯐꯃꯨꯡ ꯑꯗꯨꯗ ꯊꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯅꯥꯀꯜ ꯑꯗꯨꯗ ꯐꯝꯃꯤ ꯌꯥꯝꯅ ꯁꯥꯎꯕ ꯁꯛꯇꯝ ꯑꯃꯒꯤ ꯃꯑꯣꯡꯗꯅꯤ ꯌꯦꯡꯕꯗ ꯃꯄꯥꯝꯗ ꯆꯠꯈꯤꯗꯧꯕꯒꯤ ꯃꯑꯣꯡꯅꯤ ꯑꯗꯨꯕꯨ ꯉꯁꯤ ꯃꯍꯥꯛꯅ ꯇꯧꯒꯦ ꯍꯥꯏꯅ ꯈꯜꯂꯤꯕ ꯊꯕꯛ ꯑꯁꯤꯗꯤ ꯃꯄꯥꯝꯗ ꯆꯠꯅꯕꯒꯤ ꯊꯕꯛ ꯑꯃ ꯅꯠꯇꯦ ꯃꯄꯨꯔꯣꯏꯕꯒꯤ ꯃꯃꯥꯡꯗ ꯊꯑꯣꯏꯅ ꯇꯧꯔꯤꯕꯅꯤ ꯃꯄꯨꯔꯣꯏꯕꯅ ꯃꯉꯣꯟꯗ ꯍꯥꯏꯔꯤꯕ ꯋꯥꯗꯨ ꯃꯍꯥꯛ ꯇꯥꯏ ꯑꯗꯨꯕꯨ ꯃꯍꯥꯛ ꯀꯔꯤꯁꯨ ꯍꯦꯛ ꯈꯨꯝꯗꯦ ꯃꯣꯔꯥꯝꯕꯅ ꯇꯝꯅꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯍꯥꯏ ꯅꯪꯕꯨ ꯀꯩꯗꯧꯔꯒꯦ ꯀꯔꯤꯒꯤꯅꯣ ꯑꯃꯨꯛ ꯁꯨꯛꯇꯣꯛꯂꯒ ꯂꯩꯔꯝꯂꯤꯕꯁꯤꯗ ꯏꯆꯦꯒ ꯑꯃꯨꯛ ꯀꯔꯤ ꯍꯥꯏꯅꯔꯒꯦ ꯀꯔꯤꯒꯤꯅꯣ ꯐꯤꯒ ꯌꯣꯝꯂꯤꯕꯁꯤꯗ ꯀꯔꯤ ꯇꯧꯔꯒꯦ ꯍꯥꯏꯕꯅꯤ ꯍꯩꯃꯥ ꯑꯩꯅ ꯍꯥꯏꯔꯤꯁꯤ ꯅꯪꯉꯣꯟꯗꯅꯤ ꯅꯪꯕꯨ ꯈꯨꯝꯕ ꯍꯩꯇ꯭ꯔꯣ ꯈꯨꯝꯃꯣꯏ ꯍꯥꯏꯗꯅ ꯑꯩꯒꯤꯁꯤ ꯈꯨꯝꯗ꯭ꯔꯤꯕꯅꯤ ꯅꯪꯅ ꯈꯨꯝꯗ꯭ꯔꯕꯗꯤ ꯅꯪꯅ ꯁꯥꯎꯕꯒꯤ ꯃꯔꯝꯗꯣ ꯑꯩꯅ ꯀꯔꯝꯅ ꯈꯪꯒꯅꯤ ꯍꯣ ꯅꯣꯏ ꯅꯆꯦꯗꯨꯗ ꯑꯣꯏꯅ ꯍꯪꯕꯤꯌꯨ ꯏꯆꯦꯒ ꯑꯃꯨꯛ ꯈꯠꯅꯔꯕ ꯑꯁ ꯇꯝꯅꯥ ꯅꯪꯁꯤ ꯋꯥꯈꯜ ꯌꯥꯝꯅ ꯌꯧꯃꯟꯅꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯅꯪꯅ ꯑꯗꯨꯝ ꯏꯆꯦꯁꯤꯒ ꯃꯥꯟꯅꯔꯤꯕ ꯏꯆꯦꯁꯤ ꯃꯔꯥꯏꯕꯛ ꯌꯥꯝꯅ ꯊꯤꯖꯔꯕꯅꯤ ꯈꯔꯁꯨ ꯅꯪ ꯄꯨꯛꯆꯦꯜ ꯆꯥꯎꯊꯣꯛꯎꯕ ꯏꯁ ꯅꯪꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯨꯕꯨ ꯀꯔꯤ ꯑꯩꯁꯦ ꯄꯨꯛꯆꯦꯜ ꯌꯥꯝꯅ ꯄꯤꯛꯄꯤ ꯅꯨꯄꯤꯅꯤ ꯁꯤꯔꯕ ꯑꯩ ꯑꯗꯨꯃꯛꯇꯤ ꯍꯥꯏꯗꯦꯗꯅ ꯇꯧꯅꯨ ꯅꯨꯄꯥ ꯇꯧꯅꯨ ꯍꯥꯏꯔꯤꯕꯁꯤ ꯑꯩ ꯍꯧꯖꯤꯛ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯤꯕꯅꯤ ꯑꯩꯅꯦ ꯉꯁꯥꯏꯗꯒꯤ ꯐꯤ ꯑꯁꯤ ꯌꯣꯝꯂꯒ ꯅꯪꯕꯨ ꯍꯜꯂꯛꯄ ꯋꯥꯅ ꯉꯥꯏꯔꯝꯂꯤꯕꯅꯤ ꯀꯔꯤ ꯇꯧꯔꯕ ꯀꯔꯤ ꯇꯧꯕ ꯍꯥꯏꯕꯕꯨ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯆꯞ ꯆꯥꯅ ꯋꯥ ꯉꯥꯡꯅꯗꯧꯔꯤꯕ ꯅꯪꯅ ꯍꯥꯏꯅꯤꯡꯂꯤꯕꯗꯣ ꯀꯔꯤꯅꯣ ꯍꯥꯏꯕꯗꯣ ꯁꯥꯎꯗꯕꯤꯗ ꯏꯪꯅ ꯇꯞꯅ ꯑꯃꯨꯛꯇ ꯑꯩꯉꯣꯟꯗ ꯃꯌꯦꯛ ꯁꯦꯡꯅ ꯍꯥꯏꯌꯨꯁꯦ ꯏꯪꯅ ꯍꯥꯏꯌꯨ ꯐꯝꯂꯕꯗꯨ ꯐꯨꯛ ꯍꯧꯒꯠꯂꯛꯇꯨꯅ ꯅꯪꯒꯤ ꯅꯆꯦ ꯑꯔꯤꯕꯤꯁꯤꯅ ꯉꯝꯕ ꯍꯥꯏꯕꯕꯨ ꯃꯥꯅꯒꯤ ꯃꯥꯏꯁꯤꯗ ꯈꯨꯄꯥꯛꯅ ꯊꯥꯔꯤꯕꯅꯤ ꯑꯁꯦꯡꯕꯔꯅꯦ ꯁꯤꯕꯨ ꯑꯩꯅ ꯍꯦꯛꯇ ꯍꯥꯏꯖꯤꯟꯕ ꯌꯥꯕ ꯋꯥꯔꯣ ꯊꯥꯖꯗ꯭ꯔꯒ ꯃꯉꯣꯟꯗ ꯍꯪ ꯅꯪꯒꯤ ꯅꯆꯦꯅ ꯑꯩꯕꯨ ꯐꯨꯔꯤꯕꯅꯤ ꯀꯩꯅꯣ ꯑꯩꯈꯣꯏ ꯆꯦꯅ ꯇꯧꯔꯤꯕꯁꯤꯕꯨ ꯆꯨꯝꯅ ꯋꯥ ꯉꯥꯡꯅꯕꯅꯤ ꯈꯨꯠ ꯁꯥ ꯌꯥꯎꯕꯁꯤꯕꯨ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤ ꯍꯣ ꯅꯪꯗꯤ ꯅꯆꯦ ꯅꯤꯡꯕꯅꯤꯅ ꯅꯆꯦꯒꯤ ꯃꯤꯆꯪꯗ ꯑꯗꯨꯝ ꯂꯩꯌꯨ ꯑꯩꯒꯤ ꯋꯥꯗꯤ ꯅꯪ ꯑꯃꯠꯇ ꯍꯦꯛ ꯇꯥꯕꯤꯅꯨ ꯍꯧꯖꯤꯛꯇꯤ ꯅꯆꯦ ꯑꯔꯤꯕꯤꯁꯤꯅ ꯑꯩꯕꯨ ꯐꯨꯔꯦꯗꯅ ꯑꯩ ꯍꯧꯖꯤꯛ ꯌꯨꯝꯁꯤ ꯂꯩꯕ ꯉꯝꯂꯔꯣꯏ ꯃꯥꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯕ ꯑꯩ ꯇꯁꯦꯡꯅ ꯀꯤ ꯑꯩꯈꯣꯏ ꯅꯨꯄꯥ ꯑꯩꯕꯨ ꯍꯧꯖꯤꯛ ꯌꯨꯝꯗ ꯊꯤꯜꯂꯨ ꯑꯩꯕꯨ ꯍꯧꯖꯤꯛꯃꯛ ꯏꯄꯥꯝꯗ ꯊꯤꯜꯂꯣꯕ ꯇꯝꯅꯥ ꯑꯃꯨꯛꯇ ꯉꯥꯏꯈꯣꯗ ꯅꯪꯕꯨ ꯀꯔꯤꯒꯤ ꯉꯥꯏꯕꯅꯣ ꯑꯩ ꯌꯥꯝꯅ ꯁꯥꯎꯅꯤꯡꯉꯤ ꯑꯩ ꯌꯥꯝꯅ ꯄꯦꯟꯗꯦ ꯑꯁꯨꯛ ꯌꯥꯝꯅ ꯄꯦꯟꯗꯕ ꯍꯥꯏꯔꯤꯕꯁꯤꯅꯤ ꯌꯨꯝ ꯑꯁꯤꯗ ꯑꯩꯗꯤ ꯃꯥꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯕ ꯀꯤꯖꯩ ꯑꯗꯨꯅ ꯑꯩꯕꯨ ꯍꯧꯖꯤꯛ ꯌꯨꯝꯗ ꯊꯤꯜꯂꯨ ꯐꯤ ꯌꯣꯝꯕ ꯑꯩ ꯂꯣꯏꯔꯕꯅꯤ ꯑꯩꯈꯣꯏ ꯏꯆꯦꯁꯦ ꯑꯩ ꯌꯥꯝ ꯁꯥꯎꯅꯤꯡꯂꯛꯇꯧꯔꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯥꯅ ꯇꯧꯔꯤꯁꯦ ꯏꯃꯨꯡ ꯑꯁꯤ ꯃꯍꯤ ꯂꯥꯡꯅꯕ ꯃꯥꯅ ꯁꯨꯝ ꯁꯤꯜꯂꯤꯁꯤ ꯀꯔꯤꯒꯤꯅꯣ ꯃꯌꯨꯝ ꯄꯥꯟꯕ꯭ꯔꯩꯁꯨ ꯄꯥꯟꯗꯦ ꯁꯤꯗ ꯁꯨꯝ ꯂꯩꯔꯒ ꯁꯨꯃꯥꯏꯅ ꯏꯃꯨꯡ ꯑꯁꯤ ꯀꯥꯏꯅꯕ ꯁꯨꯝ ꯁꯤꯜꯂꯕꯗꯤ ꯀꯃꯥꯏꯅ ꯂꯩꯃꯤꯟꯅꯕ ꯌꯥꯗꯣꯏꯅꯣ ꯑꯩꯅ ꯈꯜꯂꯨꯔꯒ ꯁꯨꯝ ꯁꯥꯎꯅꯤꯡꯂꯛꯇꯧꯔꯤꯗ ꯋꯥꯐꯝ ꯑꯁꯤ
ꯊꯣꯡꯖꯤꯜꯗ ꯂꯦꯞꯂꯤꯕ ꯊꯝꯕꯥꯜꯅ ꯇꯥꯔꯤ ꯃꯇꯨꯡꯗꯒꯤ ꯇꯞꯅ ꯏꯕꯨꯡꯉꯣ ꯏꯆꯦꯅ ꯌꯨꯝ ꯑꯁꯤꯗ ꯂꯩꯕꯁꯤ ꯅꯈꯣꯏꯗ ꯌꯥꯝꯅ ꯌꯦꯠꯂꯕ꯭ꯔꯅꯦ ꯃꯃꯥꯏ ꯁꯠ ꯑꯣꯟꯊꯣꯛꯇꯨꯅ ꯏꯆꯦꯅ ꯃꯉꯣꯟꯗ ꯐꯨꯏ ꯍꯥꯏꯁꯤ ꯆꯨꯝꯕ꯭ꯔꯥ ꯆꯨꯝꯃꯤ ꯑꯗꯣ ꯏꯆꯦ ꯂꯥꯟꯈ꯭ꯔꯦ ꯇꯝꯅꯥꯅ ꯂꯥꯟꯈ꯭ꯔꯦ ꯍꯥꯏꯔꯒ ꯍꯦꯛꯇ ꯌꯥꯔꯗ꯭ꯔꯣ ꯈꯨꯄꯥꯛꯇꯨꯒꯤ ꯆꯩꯅꯥꯗꯣ ꯑꯩꯒꯤ ꯄꯨꯟꯁꯤꯅ ꯂꯩꯔꯤꯕ ꯃꯈꯩ ꯈꯛ ꯀꯥꯎꯔꯣꯏ ꯇꯝꯅꯥ ꯏꯅꯝꯃ ꯂꯥꯟꯈ꯭ꯔꯦ ꯏꯅꯝꯃ ꯂꯥꯟꯈ꯭ꯔꯦ ꯍꯥꯏꯔꯒ ꯌꯥꯔꯣꯏ ꯑꯩꯈꯣꯏ ꯅꯨꯄꯥ ꯑꯩꯕꯨ ꯍꯧꯖꯤꯛꯃꯛ ꯌꯨꯝꯗ ꯊꯤꯟꯒꯦꯔꯥ ꯅꯠꯇ꯭ꯔꯒ ꯅꯪꯒꯤ ꯅꯆꯦ ꯇꯧ ꯉꯝꯃꯤꯁꯦ ꯍꯧꯖꯤꯛꯃꯛ ꯌꯨꯝ ꯑꯁꯤꯗꯒꯤ ꯇꯥꯟꯈꯤꯒꯦꯔꯥ ꯑꯅꯤꯁꯤꯒꯤ ꯃꯅꯨꯡꯗ ꯑꯃ ꯇꯧ ꯃꯣꯏꯔꯥꯡꯕ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗ꯭ꯔꯤ ꯃꯆꯦꯗ ꯌꯦꯡꯗꯨꯅ ꯏꯆꯦ ꯍꯧꯖꯤꯛꯇꯤ ꯀꯔꯤ ꯁꯥꯔꯤ ꯏꯆꯦ ꯄꯦꯜꯂꯕ ꯅꯠꯇ꯭ꯔꯣ ꯄꯨꯝꯅꯃꯛ ꯑꯁꯦ ꯑꯩꯅ ꯌꯨꯝ ꯑꯁꯤꯗ ꯂꯩꯕꯒꯤꯅꯤꯀꯣ ꯃꯥꯅꯤ ꯃꯗꯨꯃꯛꯅꯤ ꯀꯔꯤꯒꯤꯅꯣ ꯏꯆꯦꯅ ꯌꯨꯝ ꯄꯥꯟꯗ꯭ꯔꯤꯕ ꯁꯤꯗ ꯑꯔꯤꯕꯤ ꯑꯣꯏꯅ ꯂꯩꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯃꯁꯤꯗ ꯏꯃꯨꯡ ꯃꯍꯤ ꯂꯥꯡꯍꯜꯂꯤ ꯃꯧꯄꯥ ꯅꯨꯄꯥꯒꯤ ꯋꯥꯐꯝ ꯑꯁꯤ ꯇꯥꯔꯕꯗ ꯊꯝꯕꯥꯜ ꯃꯃꯤꯠꯇ ꯄꯤꯔꯥꯡ ꯏꯍꯧꯔꯛꯏ ꯃꯥꯅꯤ ꯅꯆꯦ ꯑꯩꯅ ꯂꯥꯟꯕꯅꯤ ꯅꯪꯇꯕꯨ ꯅꯨꯡꯁꯤꯕꯅ ꯅꯪꯒꯤꯗꯃꯛ ꯈꯟꯗꯨꯅ ꯄꯨꯟꯁꯤꯒꯤ ꯏꯟꯈꯠꯂꯛꯄ ꯃꯇꯝꯒꯤ ꯅꯨꯡꯉꯥꯏꯕ ꯑꯗꯣ ꯄꯨꯝꯅꯃꯛ ꯊꯥꯗꯣꯛꯇꯨꯅ ꯆꯥꯅꯕ ꯁꯦꯠꯅꯕ ꯍꯣꯠꯅꯗꯨꯅ ꯏꯆꯦꯅ ꯂꯩꯈꯤꯕꯗ ꯄꯨꯟꯁꯤꯒꯤ ꯈꯣꯡꯂꯣꯏ ꯑꯃ ꯊꯝꯍꯧꯕ ꯏꯆꯦ ꯈꯜꯍꯧꯗ꯭ꯔꯦ ꯃꯗꯨꯅ ꯉꯁꯤꯗꯤ ꯏꯁꯥꯒꯤ ꯀꯩꯗꯣꯡꯐꯝ ꯑꯃ ꯂꯩꯇ꯭ꯔꯤ ꯅꯤꯡꯉꯣꯜꯗꯤ ꯃꯄꯥꯝ ꯂꯝꯗꯝꯗ ꯄꯨꯟꯁꯤ ꯂꯣꯏꯌꯨ ꯍꯥꯏꯅ ꯇꯝꯂꯝꯗꯦ ꯍꯥꯏꯕ ꯏꯆꯦ ꯈꯪꯉꯤ ꯐꯔꯦ ꯅꯈꯣꯏ ꯑꯅꯤꯒꯤ ꯅꯤꯡꯕ ꯊꯨꯡꯅꯕ ꯏꯆꯦ ꯌꯨꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯒꯦ ꯑꯗꯨꯕꯨ ꯏꯕꯨꯡꯉꯣ ꯅꯪꯒꯤ ꯄꯨꯟꯁꯤꯅ ꯂꯩꯔꯤꯕ ꯃꯈꯩ ꯅꯆꯦ ꯑꯩꯅ ꯏꯪꯂꯕ ꯅꯤꯡꯊꯝ ꯊꯥꯒꯤ ꯑꯌꯨꯛꯇ ꯇꯨꯔꯦꯜꯗ ꯀꯨꯝꯗꯨꯅ ꯊꯔꯣꯏ ꯀꯨꯝꯗꯨꯅ ꯃꯗꯨꯕꯨ ꯌꯣꯜꯂꯒ ꯅꯪꯕꯨ ꯅꯃꯨꯛꯇꯅ ꯆꯥꯛ ꯄꯤꯖꯈꯤꯕ ꯅꯣꯡꯖꯨ ꯅꯨꯡꯁꯥ ꯀꯌꯥ ꯑꯃ ꯈꯥꯡꯗꯨꯅ ꯅꯪꯕꯨ ꯌꯣꯛꯂꯛꯈꯤꯕꯗꯨꯗꯤ ꯅꯪ ꯈꯛ ꯀꯥꯎꯒꯅꯨꯀꯣ ꯏꯕꯨꯡꯉꯣ ꯅꯪ ꯈꯛ ꯀꯥꯎꯒꯅꯨ ꯏꯆꯦ ꯆꯠꯂꯒꯦ ꯍꯥꯏꯔꯒ ꯊꯝꯕꯥꯜ ꯀꯞꯇꯨꯅ ꯃꯃꯥꯏ ꯂꯩꯊꯣꯛꯈ꯭ꯔꯦ ꯉꯁꯤꯗꯤ ꯃꯥꯒꯤ ꯄꯨꯟꯁꯤ ꯍꯦꯟꯅ ꯑꯋꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯂꯩꯀꯪꯗ ꯁꯥꯠꯄꯤ ꯂꯥꯏꯖ ꯏꯔꯤꯛ ꯐꯪꯗꯕꯤ ꯂꯩꯀꯪ ꯊꯝꯕꯥꯜ ꯍꯥꯏꯕꯗꯨ ꯃꯍꯥꯛ ꯑꯣꯏꯔꯦ ꯃꯣꯏꯔꯥꯡꯕ ꯃꯁꯤꯒꯤ ꯋꯥꯍꯩ ꯑꯗꯨꯅ ꯃꯥꯒꯤ ꯊꯃꯣꯏꯕꯨ ꯁꯨꯝꯈ꯭ꯔꯦ ꯑꯗꯨꯉꯩꯒꯤ ꯍꯧꯈ꯭ꯔꯕ ꯃꯁꯤꯜ ꯃꯧꯄꯥ ꯃꯈꯣꯏ ꯑꯅꯤꯒꯤ ꯋꯥꯔꯤ ꯀꯌꯥ ꯊꯧꯗꯣꯛ ꯀꯌꯥ ꯑꯗꯨꯕꯨ ꯍꯟꯅꯃꯨꯛ ꯅꯤꯡꯁꯤꯡꯂꯨꯔꯒ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯁꯤꯟꯊꯅ ꯏꯆꯦ ꯅꯪ ꯆꯠꯈꯤꯕ ꯌꯥꯔꯣꯏ ꯏꯆꯦ ꯅꯪ ꯆꯠꯈꯤꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯆꯪꯁꯤꯟꯗꯨꯅ ꯃꯁꯤꯒꯤ ꯃꯈꯣꯡ ꯀꯣꯟꯗꯨꯅ ꯈꯨꯔꯨꯝꯃꯤ ꯅꯧꯄ꯭ꯋꯥ ꯂꯥꯟꯈ꯭ꯔꯦ ꯏꯆꯦꯒꯤ ꯃꯐꯝꯗ ꯅꯧꯄ꯭ꯋꯥ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ ꯏꯆꯦꯒꯤ ꯊꯃꯣꯏ ꯁꯣꯛꯀꯗꯕ ꯃꯐꯝ ꯀꯌꯥ ꯑꯃ ꯅꯧꯄ꯭ꯋꯥꯅ ꯍꯥꯏꯈ꯭ꯔꯦ ꯅꯧꯄ꯭ꯋꯥ ꯂꯥꯟꯈ꯭ꯔꯦ ꯅꯧꯄ꯭ꯋꯥꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨꯅꯦ ꯏꯆꯦ ꯍꯥꯏꯗꯨꯅ ꯀꯞꯆꯩ ꯏꯄ꯭ꯋꯥꯅ ꯀꯔꯤꯒꯤ ꯂꯥꯟꯒꯅꯤ ꯌꯥꯔꯤꯁꯦ ꯍꯧꯒꯠꯂꯣ ꯏꯆꯦ ꯌꯨꯝꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕ ꯌꯥꯔꯣꯏ ꯆꯠꯂꯣꯏ ꯏꯆꯦ ꯆꯠꯂꯣꯏ ꯇꯝꯅ ꯌꯥꯝꯅ ꯏꯪꯂꯕ ꯈꯣꯟꯖꯦꯜ ꯑꯃꯗ ꯇꯞꯅ ꯏꯅꯝꯃ ꯇꯝꯅ ꯏꯅꯝꯃꯒꯤ ꯃꯐꯝꯗ ꯑꯩ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ ꯋꯥꯈꯜ ꯊꯦꯟꯕꯤ ꯍꯥꯏꯕꯗꯣ ꯑꯩ ꯑꯣꯏꯈ꯭ꯔꯦ ꯑꯩꯕꯨꯁꯨ ꯑꯃꯨꯛꯇ ꯏꯅꯝꯃꯅ ꯉꯥꯛꯄꯤꯌꯨ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯋꯥꯈꯜ ꯇꯥꯃꯤꯟꯅꯗꯨꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯈꯤꯔꯝꯃꯤ